Hello. Oi, hello. Ai phone tàu giờ đấy je. Por không chín khundo mam này cái đấy miền cha. Taram Luxury, ngasi thorom saruga birakpa. Kari wafam haibiningi tapio. As haining badi ibungo isa ibungo yamida haiba khoi di kaisu haite vote ki kai gi amasu haiba haijade. Tho marai la charani hay apam am da tho he namagen khalle. Chumi dana. Adu isagi inspector tayay do nungay man gidana nungi man gidana he as madugi hanjan tabada madugi tana na bo hona bada ahing nongyay dadi tare loiba ngamdaba hita tumdagi na hanba adu nongalaga taba adu sanambigi Mama sabagi rodo ibungo na sarap ko do isa ibungo na sarap do ito na manja greba man greba mataw mandana adagi yam na nuay ba na pabung mapado adu sabasu yam na mana signal lem ng angapa yam na pagsaba anido may no pinangang pa da mana kumagpa ngangapa tabi yaba Ako'y budi laksing oiba yamna nungaijaba pen ba haitare adagi isa nupa sabado ju man isay sakpa adi mama na may pabung da he hay do ore tan na nuije adu yam nungai gare yam pen gare masi loisal haning dare bui bungo amu sunoi amu sutaba da ako'y da wakal budi laksing oiba amu mahaki mapaduna hairakpa do magulay ba wa maroy ba point hagta adu akoy gibu isagi sugumba pungningi waron inspector tayay sugumba da taraga nungay jabaji mangay da adu bu tahaning ba medium da tadre ni bungo isa ima ngay naharon jinji amtang tara di nungay gadami makoy di tao yaroy makoy di moy di tan draman adu hantaki serenji di yam nungai mai nupina phachadraga su ngangjaraga su mapa ibungo duna phajana point na ngangpa sikna lem na ngangpodo tabada akoida su yamna nungai jaba yam nungai ibungo adu si natradi ima oidi kasu hainingai leite aduda yam nungai na nada yektaba nungai na mayam gi seba tauba oibiu ko ibungo isa ibungo akoi di isa adum haijage hoi nada yektaba dumaina phajana mayam je pothan ba ima iben akoi ji nungai jare sige haining da tokuni haining badi mayam le adu akoi na haiba hairaro hoi hairu da ju kai dawroni akoi ju tajari tawrak tawe wani yamna tajari ko nungai na no magi tahaudradi akoi tabak subam khangde tabak su kanna sujai adagi nangna bataba nangna bazu hona jai adu haija gen tawjarakani thamjarage thank you thagachari ma nungai na tabio wari horen shodum nungai henge karadum hoi kara adu khara changton biyo nungai han biyo he du khaga ya hon biro yamna he tawda lambi sapada ngone he tawba yaure akoi yu thengnaradi yauni ngarang na han sida numidangi program tawbada dialogue tawnabada he ge dialogue tawre hai tare ko thachari ma nungai ne khoi tamina si ta da ba khai ta da sanu mai mage dum thokpani ko khoi kasum kai ba leite adu na ha da so ta ba myam yauri adu thachari ma thorom saruga pira thank you mathangi caller da khudong sa bijari ngasi ge dele ba am thi ba hai ba tare ngarang dagi keno si lakte koi gi mai singarang dagi lakta ba hai ba tare adu na maram or kanda adu gi mate khoi da nungai ta ba si to ngarang gi Pukning gi Warol to bodagi generator singang majina hojik se adum continuously mai adum ngangi hojik se aduna khara tat pa khot pa je khara thokre nga pi gani generator mot ki bai ter mai backup su loi thokra ba Pukning pan gi backup lai bane do ngarang am sinara ko do gi marak mak to generator phukal torok bane aduna ya gidre ponu mak se mai na aduna koi adom gi lam do se mai lak pa yaw bi bra aduga hello sir no mai ugde sana to mine taram luxury sir akoi gi di mai lae hoje okay ata hoji nga ki mamang da tat pa do
ꯑꯩꯅ ꯐꯣꯟ ꯀꯟꯅ ꯋꯥꯠꯂꯤꯉꯩ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯗ ꯑꯩꯗꯤ ꯉꯁꯤ ꯀꯩꯅꯣ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯁꯥꯔꯒꯤ ꯉꯔꯥꯡꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯒꯤ ꯇꯥꯡꯀꯛꯇꯣ ꯌꯥꯝ ꯐꯖꯕ ꯍꯣꯏ ꯑꯗꯨ ꯍꯥꯏꯅꯤꯡꯃꯟꯗꯅ ꯇꯧꯔꯛꯄꯅꯦ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯃꯤ ꯐꯥꯕ ꯄꯨꯟꯕ ꯍꯥꯠꯄ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯁꯨꯝꯕ ꯑꯃꯃꯝ ꯌꯥꯎꯔꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯔꯛ ꯇꯥꯕ ꯃꯔꯛꯇ ꯌꯥꯎꯍꯟꯖꯔꯛꯀꯦ ꯇꯣꯏꯅꯗꯤ ꯑꯗꯨꯝ ꯊꯝꯕꯗꯤ ꯉꯝꯗꯦ ꯀꯣꯛ ꯆꯪꯉꯤ ꯋꯥꯔꯤ ꯏꯕ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔꯗꯗꯤ ꯌꯥꯝ ꯋꯥꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯊꯦꯡꯛ ꯌꯨ ꯑꯗ ꯑꯁ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣꯒꯤ ꯄꯥꯃꯦꯟꯒꯤ ꯃꯄꯥꯅ ꯉꯁꯥꯏꯒꯤ ꯄꯥꯃꯦꯟꯒꯤ ꯃꯃꯥ ꯁꯅꯥꯍꯟꯗ ꯄꯤꯕ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯝ ꯌꯥꯎꯋꯦ ꯁꯥꯔ ꯌꯦꯁ ꯌꯥꯝ ꯑꯗꯨꯃꯛꯅꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯋꯥꯅꯤ ꯑꯗꯨꯗꯪ ꯍꯥꯏꯖꯒꯦ ꯁꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯒꯦ ꯇꯧꯖꯕꯅꯦ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯨꯔꯨꯒꯥꯕꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯤ ꯁꯨꯅꯤꯇꯥꯁꯤꯡ ꯑꯁꯤ ꯇꯠꯂꯤꯉꯩ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯇꯧꯕꯤꯔꯝꯃꯕꯅꯤ ꯏꯆꯦꯁꯤ ꯀꯣꯜ ꯐꯪꯗꯣꯔꯤꯕ꯭ꯔꯥ ꯌꯦꯁ ꯂꯥꯛ ꯃꯥꯜꯂꯦ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯦ ꯃꯣꯏꯁꯦ ꯁꯤꯟꯇꯥꯅꯦ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯋꯥꯍꯩ ꯑꯃꯗꯤꯗ ꯁꯨꯝ ꯐꯣꯡꯗꯣꯛꯆꯒꯦ ꯅꯨꯄꯥꯒꯤ ꯉꯔꯥꯡꯒꯤ ꯌꯨꯝꯊꯪꯅꯕ ꯁꯤꯔꯦꯟꯗꯣ ꯐꯖꯍꯔꯦ ꯍꯣꯏ ꯁꯅꯥꯍꯟꯁꯦ ꯃꯉꯛꯇꯤ ꯑꯗꯨꯝ ꯈꯔꯗꯤ ꯀꯜꯂꯅꯤ ꯃꯥꯁꯤ ꯐꯠꯇꯕ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯊꯪꯅꯕ ꯌꯨꯝꯗꯨꯅ ꯊꯥꯖꯤꯜꯂꯛꯏꯔꯥ ꯍꯥꯏꯕ ꯋꯥꯈꯟꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯧꯅꯔꯤꯕ ꯁꯦꯡꯈꯥꯏ ꯄꯨꯡꯈꯥꯏꯁꯦ ꯑꯗꯨꯝ ꯄꯣꯛꯈ꯭ꯔꯦꯀꯣ ꯑꯩꯅ ꯅꯨꯄꯥꯒꯤ ꯁꯦꯔꯦꯡꯒꯤ ꯌꯨꯝꯇ ꯑꯩꯈꯣꯏꯅ ꯑꯉꯥꯡ 4 ꯁꯨꯕ 5 ꯁꯨꯕ ꯍꯥꯏꯗꯣ ꯇꯝꯃꯛꯑꯦꯕ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯥꯃꯁꯦ ꯄꯥꯕꯤꯁꯤꯗꯤꯒꯤ ꯎꯄꯩꯁꯥ ꯑꯣꯏꯔꯝꯃꯦ ꯑꯗ ꯄꯔꯣꯁꯜ ꯍꯥꯏꯕ꯭ꯔꯥ ꯃꯦꯔꯥ ꯖꯥꯇꯨꯟꯅ ꯅꯥꯔꯦ ꯃꯥ ꯏꯁꯩ ꯑꯃ ꯁꯛꯑꯒ ꯊꯤꯖꯤꯟꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯃꯨꯠꯅ ꯁꯨꯝ ꯆꯣꯡꯂꯕꯗ ꯃꯤꯅꯃꯨꯠꯁꯦ ꯑꯇꯥꯅ ꯅꯨꯄꯤꯒꯤ ꯊꯣꯡꯅꯥꯎꯗ ꯌꯧꯔꯒ ꯊꯧꯔꯤꯡ ꯀꯣꯠꯄꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯌꯥꯝ ꯆꯥꯟꯅꯅ ꯇꯧꯊꯣꯔꯛꯈ꯭ꯔꯦꯕ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯔꯒꯅꯦ ꯑꯩꯅ ꯉꯔꯥꯡ ꯏꯁꯩꯒꯗꯣ ꯇꯥꯔꯒ ꯀꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯍꯩꯅ ꯀꯣꯛ ꯄꯨꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅꯅꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯚꯣꯠꯇꯤ ꯊꯥꯗꯔꯣꯏ ꯍꯥꯏꯕ ꯚꯣꯠ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯒꯣꯔꯃꯦꯟꯒ ꯑꯩꯈꯣꯏꯒꯗꯤ ꯃꯨꯛꯅꯕ ꯉꯝꯄꯣꯠꯇꯦ ꯌꯨꯁꯤ ꯂꯤꯒꯦꯂꯥꯏꯁ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯃꯥ ꯃꯌꯥꯝꯅ ꯊꯤꯡꯉꯤ ꯑꯗꯨꯝ ꯇꯧꯁꯤꯉꯥꯏ ꯄꯣꯠꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯊꯥꯗꯕꯤꯅꯕꯗꯤ ꯐꯩ ꯑꯗꯩ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯁꯨꯝ ꯂꯥꯛꯆꯕ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯣꯏ ꯇꯨꯃꯤꯟꯅ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯅꯣꯏ ꯚꯣꯠ ꯂꯣꯏꯕ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒ 2 ꯁꯤꯒꯤ 3ꯕꯨ ꯍꯥꯏꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗ ꯍꯟꯖꯟꯕꯤꯌꯨ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯒꯦ ꯍꯥꯏꯅ ꯁꯨꯝ ꯁꯦꯟꯇꯔꯅꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯦ ꯁꯨꯝ ꯌꯥꯅꯕ ꯑꯃꯇꯪ ꯑꯦꯖꯦꯟꯗꯥꯒ ꯊꯝꯃꯝꯃꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯪꯈꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯔꯨꯕ ꯌꯥꯝ ꯄꯥꯁ ꯇꯧꯈꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗꯤ ꯆꯠꯅꯔꯛꯇꯩꯗ ꯑꯗꯣ ꯋꯥ ꯉꯥꯡꯐꯝꯁꯨ ꯈꯪꯗꯦ ꯌꯥꯝꯅ ꯂꯨꯏ ꯚꯣꯠꯇꯤ ꯑꯩꯈꯣꯏ ꯉꯥꯡ ꯅꯣꯡꯗꯣꯡꯕꯝ ꯔꯥꯖꯅꯒ ꯍꯥꯏꯕꯗꯣ ꯚꯣꯠ ꯊꯥꯗꯒꯗꯕꯒ ꯍꯥꯏꯗꯣꯛꯄꯒꯗꯉꯥꯏ ꯚꯣꯠꯇꯤ ꯑꯗꯨꯝ ꯀꯥꯈꯤꯅꯤꯗ ꯑꯗꯨꯝ ꯌꯥꯔꯣꯏꯗ ꯑꯔꯩꯅ ꯀꯥꯗꯣꯏꯅꯤ ꯌꯥꯈꯤꯔꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯤ EVM ꯅꯠꯇꯅ ꯑꯩꯈꯣꯏ ꯊꯥꯟꯅꯒꯤ ꯕꯦꯂꯣꯠ ꯄꯦꯄꯔꯗ ꯅꯝꯃ ꯊꯥꯗꯕꯗꯣ ꯌꯥꯝꯅ ꯀꯥꯖꯔꯁꯨ ꯀꯥꯗ꯭ꯔꯕꯣ ꯃꯣꯟ ꯁꯦꯡꯖꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯆꯨꯝꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯊꯥꯖꯗꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅꯕꯨꯗꯤ ꯆꯨꯝ ꯇꯧꯔꯝꯒꯅꯦꯕ ꯍꯧꯖꯤꯛꯇꯤ ꯍꯩꯕ ꯉꯥꯛꯇꯅꯤꯅ ꯍꯩꯔꯕ ꯉꯥꯛꯇꯅ ꯀꯌꯥ ꯊꯥꯖꯗꯦ ꯁꯤꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯗꯨꯒ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯔꯣ 2ꯒ ꯕꯦꯡꯛꯗꯒꯤ 50,50,000 ꯂꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯗꯤꯜꯂꯤꯗꯩ ꯐꯥꯏꯀꯣ ꯑꯗꯨꯒ ꯐꯥꯕ ꯄꯩꯁꯥꯗꯨꯕꯨꯗꯤ ꯃꯥꯡꯉꯔꯣꯏ ꯃꯤꯁꯨ ꯐꯥꯕꯅꯤꯅ ꯑꯗ ꯁꯤꯒꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯨꯜꯗꯒꯤ ꯀꯔꯣ 19ꯒ ꯂꯥꯛ ꯈꯔ ꯃꯥꯡꯈꯤꯕꯗꯨꯗꯤ ꯐꯥꯕ ꯉꯝꯗꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯤ ꯊꯥꯖꯤꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯨꯂꯤꯁ ꯑꯇꯩ ꯊꯥꯖꯤꯜꯂꯝꯃꯗꯤ ꯁꯨꯝ ꯏꯆꯦꯅ ꯁꯨꯝ ꯐꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯏꯌꯦꯕ ꯒꯨꯍꯥꯇꯤꯗ ꯗꯤꯜꯂꯤꯗ ꯂꯩꯔꯝꯃꯦꯅ ꯁꯨꯝ ꯏꯆꯦꯅ ꯁꯤꯁꯨ ꯁꯨꯝ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯚꯣꯠꯇꯤ ꯀꯥꯒꯦ ꯀꯥꯔꯣꯏꯗꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯥꯗꯖꯒꯦꯅ ꯈꯜꯂꯤ ꯚꯣꯠꯇꯤ ꯑꯗꯨꯝ ꯀꯥ ꯂꯩꯔꯛꯄꯅꯤꯗ ꯁꯤ ꯍꯥꯏꯔ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤꯁꯦ ꯚꯣꯠꯀꯤ ꯋꯥꯁꯤꯗꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯚꯣꯠꯅ ꯚꯣꯠ ꯑꯗꯨꯝ ꯑꯣꯏꯖꯔꯁꯅꯨ ꯚꯣꯠꯀꯤꯗꯤ ꯚꯣꯠ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯂꯤꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ
ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯑꯅꯥꯕ ꯑꯅꯤꯈꯛ ꯂꯩ ꯑꯅꯥꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯒ ꯈꯔ ꯋꯥꯠꯂꯤ ꯃꯁꯤ ꯃꯔꯛꯇ ꯀꯦꯟꯁꯔ ꯅꯥꯕ ꯑꯃ ꯐꯒꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯔꯥ ꯍꯧꯖꯤꯛ ꯅꯥꯔꯒ ꯂꯩꯕ ꯅꯠꯇꯕ ꯐꯒꯠꯂꯛꯄ ꯑꯃ ꯂꯩꯔꯤ ꯉꯝꯖꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯦꯗꯃꯤꯟꯁꯤꯡ ꯈꯔ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯧꯖꯤꯛ ꯃꯤ ꯌꯥꯝꯅ ꯆꯤꯟꯅꯕ ꯊꯕꯛ ꯆꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯅꯥꯕꯁꯤꯅ ꯍꯧꯖꯤꯛ ꯗꯣꯝ ꯇꯨꯗꯅ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯈꯪꯍꯟꯗꯅ ꯄꯨꯔꯒ ꯆꯠꯄꯒꯤ ꯊꯕꯛꯇꯨꯃ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯟꯁꯤꯡ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯆꯠꯆꯈ꯭ꯔꯦ ꯃꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯄ꯭ꯂꯁ ꯁꯤꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯐꯝꯗ ꯂꯩꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯇꯥꯔꯦ ꯆꯦꯡ ꯆꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯖꯕꯗꯣ ꯑꯩꯈꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯩꯈꯣꯏ ꯀꯝꯄꯜꯁꯔꯤ ꯅꯠꯇꯦ ꯃꯌꯥꯝꯗꯨꯒꯤ ꯄꯤꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯄꯤꯌꯨ ꯍꯥꯏꯕ ꯕꯥꯏ ꯐꯣꯔꯁ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯕꯗꯤ ꯆꯠꯂꯒ ꯄꯨꯟꯅ ꯑꯗꯨꯝ ꯄꯤꯃꯤꯟꯅꯔꯨꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯑꯩꯈꯣꯏ ꯄꯥꯡꯖꯒꯗꯧꯔꯤ ꯑꯩꯈꯣꯏ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯑꯣꯏꯅ ꯄꯥꯡꯖꯒꯗꯧꯔꯤ ꯃꯁꯤꯗꯩꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡ ꯗꯣꯅꯔꯁꯇ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯗꯨ ꯂꯨꯄꯥ 100 ꯑꯣꯏꯔꯁꯨ 50 ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄꯥꯡꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯏꯂꯦꯛꯁꯟ ꯇꯧꯒꯦ ꯇꯧꯁꯅꯣ ꯑꯃ ꯇꯧꯒꯦ ꯇꯧꯁꯅꯣ ꯕꯤꯖꯦꯄꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯗꯨ ꯑꯗꯥꯗ ꯃꯣꯏ ꯇꯧꯒꯦ ꯇꯧꯁꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕ ꯌꯥꯗꯦ ꯚꯣꯠꯁꯨ ꯑꯗꯨꯝ ꯊꯥꯗꯕꯤꯌꯨ ꯚꯣꯠꯇꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯄꯥꯝꯕ ꯃꯤꯔꯦꯞꯇ ꯊꯥꯗꯕꯤꯌꯨ ꯑꯩꯈꯣꯏꯅ ꯚꯣꯠ ꯈꯣꯝꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯆꯒꯗꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯊꯥ ꯑꯃꯅꯤ ꯀꯔꯝꯕ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯕꯨ ꯃꯤꯈꯥ ꯄꯣꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯅ ꯈꯪꯅ ꯃꯥꯏꯊꯤꯒꯅꯤ ꯈꯪꯅ ꯂꯥꯟ ꯆꯪꯈꯤꯕꯗꯨꯒꯤ ꯃꯈꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯄ꯭ꯔꯤꯜ 19 15 ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯅꯦꯕ ꯑꯗꯣ ꯃꯇꯨꯡꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯃꯐꯝꯁꯤꯗ ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯒ ꯃꯤ 200,000 ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯈꯤꯕꯅꯤ ꯁꯤꯗꯩꯗ ꯑꯗꯨꯅ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯑꯗꯨꯒꯤ ꯂꯥꯟꯕꯟꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 23ꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯁꯦ ꯁꯤꯗ ꯃꯣꯏ ꯏꯂꯦꯛꯁꯟ ꯇꯧꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯩꯈꯣꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤ ꯉꯝꯖꯕ ꯑꯗꯣꯝꯅ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯕꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯩ ꯄꯥꯡꯕꯤꯗ꯭ꯔꯦꯗꯅ ꯊꯝꯁ ꯑꯞ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯂꯩꯔꯣꯡꯊꯦꯟꯒꯤ ꯑꯥꯔꯀꯤꯞ ꯑꯣꯏꯅ ꯁꯥꯔ ꯇꯔꯥꯝ ꯂꯧꯆꯔꯦ ꯑꯣꯖꯥ ꯑꯥꯔꯀꯤꯞ ꯑꯩ ꯍꯧꯖꯤꯛ ꯁꯥꯔ ꯏꯃꯥ ꯒꯨꯅꯤ ꯃꯅꯥꯛꯇ ꯂꯩꯖꯔꯦ ꯁꯥꯔ ꯑꯣꯀꯦ ꯑꯩ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯖꯔꯒ ꯎꯍꯟꯒꯦ ꯇꯧꯕꯅꯤ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯤꯕꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯤ ꯁꯤꯗꯗꯤ ꯌꯥꯔꯣꯏ ꯑꯣꯖꯥ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗꯤ ꯃꯌꯥꯝ ꯐꯣꯟ ꯂꯥꯛꯄꯅꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯗ ꯑꯗꯨꯝ ꯅꯠꯇꯦ ꯇꯠꯀꯅꯤ ꯑꯃꯗꯣ ꯗꯕꯜ ꯂꯥꯏꯠ ꯂꯣꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯅꯤ ꯃꯔꯝꯗꯤ ꯑꯣꯖꯥꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯏꯟꯁꯤ ꯇꯠꯂꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯑꯩꯁꯦ ꯀꯟꯅ ꯇꯧꯖꯕꯅꯦ ꯎꯍꯟꯖꯔꯛꯀꯦ ꯃꯥꯏ ꯂꯥꯏꯟ ꯃꯅꯥꯛꯇ ꯇꯠꯂꯨꯔꯦ ꯂꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯖꯦꯅꯦꯔꯦꯇꯔ ꯃꯩ ꯃꯨꯠꯂꯨꯔꯦ ꯑꯗꯨꯒ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯕꯦꯛꯑꯞ ꯉꯔꯥꯡꯗꯒꯤ ꯆꯠꯊꯔꯛꯄꯅꯤꯅ ꯌꯥꯈꯤꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯩꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯉꯔꯥꯡꯗꯒꯤ ꯁꯨꯡꯂꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯁꯤ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯚꯤꯗꯤꯑꯣ ꯑꯣꯟꯊꯣꯛꯄꯤꯕ ꯌꯥꯏ ꯅꯝꯕꯔꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯌꯥꯔꯦ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯁꯨ ꯌꯥꯏ ꯑꯗꯣ ꯐꯣꯇꯣꯒꯨꯝꯕ ꯂꯩꯔꯒꯗꯤ ꯐꯣꯇꯣꯒꯨꯝꯕ ꯁꯣꯏꯗꯅ ꯊꯥꯕꯤꯔꯗꯤ ꯌꯥꯝ ꯐꯣꯇꯣ ꯅꯨꯡꯉꯥꯏ ꯂꯧꯖꯒꯦ ꯑꯩꯁꯦ ꯁꯥꯔ ꯉꯁꯥꯏ ꯏꯃꯥ ꯒꯨꯅꯤꯒꯤ ꯃꯅꯥꯛꯇ ꯁꯤꯟꯅꯕꯤꯌꯨ ꯂꯨꯄꯥ 200ꯅ ꯀꯥꯞꯆꯔꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯖꯔꯦ ꯏꯃꯥ ꯒꯨꯅꯤꯁꯦ ꯑꯝꯇ ꯄꯥꯏꯍꯟꯖꯔꯛꯀꯦꯀꯣ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯍꯣꯏ ꯕꯨꯡꯉꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ oi kari sana toꯊꯥꯒꯠꯆꯔꯤ ꯏꯃꯥ isana aha thum porakpasi imana yam phajana lauriye sani ꯍꯣꯏ ꯂꯨꯄꯥ 200 ꯏꯃꯥꯗ ꯅꯍꯥꯟ ꯀꯥꯞꯄꯤꯔꯛꯄꯅꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯀꯥꯞꯄꯤꯔꯛꯄꯅꯤ ꯃꯦꯗꯥꯝ ꯂꯤꯇꯥꯅ ꯂꯨꯄꯥ 200ꯗꯪ ꯁꯣꯝꯗ ꯄꯤꯕꯤꯈꯣ ꯏꯃꯥꯒꯤꯗꯨꯗ ꯅꯨꯡꯁꯤ ꯏꯃꯥꯗꯣ ꯍꯥꯏꯗꯅ ꯌꯧꯍꯟꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ lupa sani pire akebona ꯍꯣꯏ ꯊꯥꯒꯠꯆꯔꯤ isana kapakpane naye kanu isana lainaba yumgi meeting chathokre haibadudi loina chatkrabro chathra mi anga ambo laitra tayai ta da inda je pawno kanu ene na ayuk sunu ene dizunu ene aiboꯊꯥꯒꯠꯆꯔꯤ ꯃꯥ nang nasagi ge tawni yadre do ꯑꯩ ꯑꯗꯨꯝ ꯁꯤꯟꯅꯖꯔꯦ ꯑꯩ ꯐꯣꯇꯣ ꯀꯥꯞꯆꯔꯒ ꯁꯥꯔꯒꯤꯗ ꯑꯗꯨꯝ ꯊꯥꯖꯔꯒꯦ ꯐꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯊꯦꯡꯛ ꯌꯨ
Ozar ke boy matam kai thopi dana aina ozabu mafam di yo honna ba haija bado ozar chapi ba thank you sir ai ju dollar yaw jabani sir ai khangje adu dollar do ai ju paisa thaum kaptra leire ai je hayeng di chera bo era ba hamchi se ai thoban ai gi chagi takristik lakane ba hoi ai yoksal jabada dum pijarage sir thank you thagachari ai shoni yoksal jarakani yam noise oza ozar ke boy thank you yam noise koi donors ke jo member mo oibiba aduga aina mafam du chalagal pasani dum te yo honbiu haidana hai tare thank you oza thank you thagachari mafam du da ina mu chalaga de ai mu chaladi mu paisa ju khara mu yawningi do adagi ai su somda isa se kya ka hena yam nungai bo oidri aduna sathok chasin radio ge muk chatpa aduga television tv gi channel gi atai program singi adagi inspector te gi wari ibagi khotpagi mayam se aduna khara dum kano tawjari hai tare aduna ima sini screen da uri bi ma se aduga ma se brajana pan bani brajana palaga soki badigi chatpangam kidra phamsit chilaga chat laiba adu mapum oiba hingbagi koigi kano se lengoi cha ma ge hingja bai ba tare imung se leiriba mi sing lengoi chamba khotpa tor hingjaba haitare leirong thel stegi leirong thel tu itham morang puren chatpagi video mukhak lei lan si tawdringe daina namgiba lan torko dei namdre aduga masigi lambi sire yamba khoigi kanong ngakta ne haitare leirong thel degi hengka kra mathak chakra gadi cooking ngakta ne haitare tare singse anyway adu mafam dei chalu video mo dei thagatre lan adum laksalakta na sida phone number sine oza rk boy se sida uri sine mangonda ne sine jari se thank you so much thagachari mathangi caller lokachage hello taram lokchari na thobal dagi ima bina sakine hajiko ima man yam cham jana ima gi mo mani matum sana matum ha gu ntong sigre cham jana to dagi ai ju isa gi sarang serial tangkap to himthang na ba singa ma kamal ku to ta abda systematic ngai jere adu untar thaga tegen to ni ata phamoi dana ung singo ga tangkap ni sana ku hojami ko wang sangang dagi nioi bili chat dagi sajat dagi keloi ni kai dal ni na kata tau kata ba tau roi ta ba mato ko ni na ka tin na kata ki na chuna ya ora ba tangkap amane ri sang si ba vitamin da ha ga ne ek tu je ya go do vitamin do ni sa gi oi drama se monodrama isam chamba monodrama manate haitare lesson para ma haitare ko na ha inghalak liba singna yumthang na ba singda koina tawgada ba toroi do ba aduga chatkada ba mi nungsira kan dai mi nungsib da sel ting de hai do ta nungsira ga yengo hai bane do sai gi sana han do sunga ya da bai wani hai tare ado hojik ti yum da dimalak sala kare dimalak po do su imung do na tori boi ningre ta seng imung do torom do imung do kana no kari no hai do ni uthoro ko dise ado na yemina se ma makha hai bio kare hai bani ngolai be ho sar da lega ni na khumang gi lawai thwai gi mi jing je la khong mi jing je thoi gi tana yam mo sa di am torom ne ba ho ji khara wa du gi matang do su ut le adu mo li asi mo ngang sangang gi ta seng nga koi han thang ka mukta lega ni sing sinya ta ya da lega sing chau gi rai na su khalle ba koi ni pu da ni chi ro ko saung ri ba nu sin na ri ba se so mam nam su de ki adagi mu sana do ngang sangang bu di phajade phadar ri ne di ma le ba ko adu ngang thro pa da achum ba ya yam ya we ba ko hai di laikai ama da mil tau ba da ling ok loi ba da chang loi ba thangari ba yum thang na ba jing dana chauning ba nuai ta ba ji phong do ya ba ko phong loi adagi ang su sa phalong na ko gi manam ji di phalong na kha ba ju ya ba ko na te ba ko nani nungsira ba hinam leinam champra hinam leinam gi manam nigle housing gi champra sukuni manam jina thabalai gum gi leinam di manam nioi ba gi puning da samat le ba aduga ji ba manam na khoi haina de oning ni aduga hairo su chaunai ba ko adagi mo adu su yaure ni bhota lang gi awa ba ka thong na ba su uji tawri ba se si ju ning sin le sai ko si ka ga ping ni du mai da ik le ga he na lang ba he la ba diamond gold ni na haise ge man adagi mo just ni pa do ko pa mo gi ne sai amun su ko la man su hai bi gre ba ko ni pi ne phajana wakhal ta han ba naman do ri ba ko asum nan pan ni pi na ka hel pa da sumai na mo to bi ra ga di yam phagane na khali samaj da nupa su nupi su sa mana ra kan da ne ba to ji mun su phada da man su phada da to bo gi thokna re ga ni irang se ko adagi mo sai wa hai ga hai jo ge roi ba da little learning is dangerous na ko little learning is very dangerous na koi tam ba da thengna je ba o min si ju kaw da ba di phai khangpha tra ba di tumina lei ba ni en phai hai ba si ju hai je ge man ko han to han na la na han ba gi ne ma hu ta khang da di le bi ba si ma ju hai je ge koi ma
ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯆꯥꯒꯤ ꯆꯪꯇꯪ ꯅꯨꯡꯉꯥꯏꯖꯔꯦ Thank you ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯍꯩꯔꯨꯕ ꯅꯠꯇꯦ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯁꯨꯝ ꯈꯔꯒ ꯄꯥꯕꯅꯤ ꯌꯥꯝ ꯀꯟꯅ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯁꯦ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯂꯣꯟ ꯀꯥꯡꯂꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯆꯥꯔꯨꯞꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯨꯟꯅ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄ ꯉꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅ ꯃꯈꯣꯏ ꯈꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯒ ꯇꯝꯍꯧꯗꯕ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯇꯝꯃꯒꯁꯨ ꯈꯪꯗꯕ ꯅꯩꯅꯗꯕ ꯃꯌꯥꯝꯁꯤꯁꯨ ꯅꯩꯅꯔꯛꯇꯕ ꯌꯥꯗꯕꯒꯤ ꯄꯨꯡꯐꯝ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯨꯠꯇ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯒꯁꯨ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯗꯨꯅ ꯈ꯭ꯋꯥꯏ ꯁꯤꯡꯕ ꯃꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯔꯤꯕ ꯃꯤꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯕꯨꯙꯤ ꯂꯧꯕ ꯃꯤ ꯑꯗꯨꯝ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯑꯗꯨꯅꯤ ꯁꯤ ꯇꯧꯖꯔꯤꯁꯤꯃ ꯊꯥꯒꯠꯆꯔꯤ ꯑꯈꯪꯕ ꯑꯃꯅ ꯍꯥꯏꯕ ꯇꯥꯔꯦ ꯊꯧꯔꯝ ꯌꯥꯎꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩ ꯀꯩꯅꯣꯝꯇ ꯈꯪꯖꯩ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦꯅ ꯁꯤꯌꯥꯔ ꯇꯧꯔꯛꯏꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯊꯣꯏꯕ ꯂꯟꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯈꯪꯉꯒ ꯂꯣꯠꯁꯤꯟꯕꯤꯒꯅꯨ ꯈꯪꯕꯗꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯈꯛꯇꯪ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯁꯤꯗ ꯑꯗꯨꯝ ꯈꯛꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯃ ꯀꯧꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯆꯪꯉꯤ ꯅꯨꯡꯁꯤꯅꯕ ꯆꯪꯉꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯀꯥꯏꯅ ꯇꯧꯅ ꯗꯥꯏꯃꯟ ꯐꯦꯃꯤꯂꯤ ꯀꯥꯏꯅ ꯇꯧꯔ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯡ ꯂꯨꯄꯥ ꯂꯤꯁꯤꯡ 15 35 50 ꯍꯣꯏ ꯄꯥꯡꯈ꯭ꯔꯦ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏ लाख 2.5 ꯄꯥꯡꯕ लाख 3 ꯄꯥꯡꯕ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁ꯭ꯋꯥꯏꯗ ꯑꯋꯥꯕꯅ ꯑꯅꯥꯕ ꯑꯃ ꯂꯩꯕꯗ ꯆꯠ ꯄꯥꯡꯁꯤꯟꯕ LMGꯒꯨꯝꯕ ꯑꯇꯩ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯐꯩ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯗꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯌꯧꯋꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯇꯧꯈꯠꯂꯛꯏ ꯑꯅꯥꯕꯒꯤ ꯁꯔꯨꯛꯁꯤ ꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯃꯔꯝꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯃ ꯆꯥꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗꯨꯗꯤ ꯇꯉꯥꯏꯐꯗꯅ ꯑꯍꯥꯟꯕ ꯊꯨꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯦꯡ ꯆꯥꯛ ꯈꯔ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤꯗꯤ ꯂꯩꯉꯥꯛꯅ DCꯅ ꯈꯔ ꯇꯣꯏꯁꯨ ꯄꯤ ꯃꯗꯨꯅ ꯅꯤꯡꯕ ꯊꯨꯡꯕꯗꯤ ꯅꯠꯇꯦ ꯄꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤꯗꯤ ꯀꯅꯥꯅ ꯄꯤꯔꯤ ꯁꯔꯀꯥꯔꯅ ꯆꯦꯡ ꯄꯤꯕ꯭ꯔꯥ ꯄꯤꯗꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯈꯤꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯁꯨ ꯗꯤꯃꯥꯟ ꯇꯧꯁꯤꯜꯂꯦ ꯍꯥꯏꯗꯣꯏꯅꯦꯕ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯁꯤꯜꯂꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯀꯔꯤ ꯈꯟꯒꯗꯒꯦꯅ ꯈꯜꯂꯤꯕꯁꯤꯡ ꯑꯩꯈꯣꯏꯕꯨ ꯉꯥꯛꯂꯤꯕꯁꯤꯡ ꯊꯋꯥꯏ ꯌꯣꯟꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏꯁꯦ ꯐ꯭ꯔꯤꯗ ꯌꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏ ꯉꯥꯛꯏꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯥꯛꯄꯗꯨꯅ ꯑꯩꯈꯣই ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤꯅꯤ ꯑꯗꯨꯅ let's do something ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯗꯨꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯃꯨꯛꯇ ꯂꯣꯏ ꯄꯤ ꯉꯝꯄꯣꯟꯇꯦ ꯑꯗꯨꯕꯨ ꯈꯖꯤꯛ ꯀꯗꯥꯏꯗ ꯑꯍꯣꯕ ꯂꯩꯒꯦꯅ ꯃꯦꯟꯈꯠꯂꯛꯏ ꯅꯍꯥꯟꯗꯒꯤ ꯂꯥꯟ ꯃꯅꯨꯡ ꯚꯣꯠ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯃꯅꯨꯡ ꯅꯠꯇꯕ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯅꯤ ꯑꯃ ꯆꯠꯆꯔꯨꯔꯦꯗꯅ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯆꯠꯀꯗꯧꯔꯤꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯠꯆꯒꯅꯤ ꯃꯌꯥꯝꯅ ꯀꯔꯤ ꯂꯨꯄꯥ ꯑꯃ ꯄꯥꯡꯉꯛꯇ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯔꯁꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯉꯝꯖꯕꯤ ꯄꯥꯡꯒꯅꯤ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯊꯝꯁ ꯑꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯑꯈꯟꯅꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ B ꯀꯨꯟꯖꯕꯤꯍꯥꯔꯤ ꯑꯩꯈꯣꯏ ꯁꯩꯁꯛꯄ B ꯀꯨꯟꯖꯕꯤꯍꯥꯔꯤꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯟꯗ ꯏꯁꯩ ꯑꯣꯟ ꯁ꯭ꯄꯣꯠꯁꯤꯗ ꯏꯁꯩ ꯈꯟꯕꯤꯔꯣ ꯂꯥꯏꯚꯇ ꯑꯗꯨꯒ ꯎꯃꯣꯅꯤ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯁꯛꯄ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯐꯝꯍꯟꯖꯒꯅꯤ ꯑꯗꯨꯒ ꯑꯆꯝꯕ ꯏꯁꯩ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯒꯤ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯂꯥꯛꯄꯁꯤꯡꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯂꯥꯛꯄꯒꯤ ꯑꯗꯨꯒ ꯌꯩꯔꯤꯕ ꯊꯤꯜꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯝꯇ ꯍꯧꯖꯤꯛ ꯐꯪꯁꯟ ꯇꯧꯗꯅ ꯂꯩꯔꯕꯅꯤ ꯇꯕ꯭ꯂꯥ ꯌꯣꯟꯊꯣꯛꯀꯗꯧꯕ ꯒꯤꯇꯔ ꯌꯣꯟꯕꯒꯤ ꯐꯤꯕꯝ ꯂꯩꯁꯤꯜꯂꯛꯑꯕꯅꯤ ꯃꯈꯣꯏꯁꯨ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯐꯪꯖꯅꯕ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯈꯔꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯒ ꯍꯥꯞꯆꯤꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯦ ꯎꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯎꯠꯆꯒꯦ ꯆꯤꯟꯅ ꯈꯪꯅ ꯍꯥꯏꯖꯔꯣꯏ ꯑꯩꯗꯤ ꯁꯥꯈꯤ ꯌꯥꯎꯔꯒ ꯑꯗꯨꯝ ꯎꯠꯆꯕꯗꯨꯅꯦ ꯍꯦꯛꯇ ꯊꯕꯛ ꯇꯧꯖꯕꯗꯣ ꯍꯦꯛꯇ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯇꯧꯖꯒꯦ ꯆꯠꯂꯒ ꯃꯐꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯣꯝ ꯁꯪꯉꯦꯗꯅ ꯌꯥꯎꯕꯤꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯚꯣꯠꯁꯨ ꯇꯧꯁꯅꯨ ꯑꯃꯁꯨ ꯇꯧꯁꯅꯨ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯒꯤꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩꯈꯣই ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯍꯦꯛꯇ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇꯅ ꯃꯁꯤ ꯍꯥꯏ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯑꯔꯩꯕ ꯃꯥꯟ ꯆꯥꯡ ꯌꯣꯜꯂꯣ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦꯕ ꯊꯝꯖꯞ ꯑꯃꯅꯁꯨ ꯑꯗꯨꯝ ꯌꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕꯤꯕꯁꯦ ꯁꯤꯅꯁꯨ ꯌꯥꯏ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯔꯦꯚꯦꯅ꯭ꯌꯨ ꯈꯣꯝꯖꯤꯜꯂꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯂꯧꯆꯔꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯑꯩ ꯑꯊꯣꯛꯄ ꯂꯩꯀꯥꯏꯗꯒꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯌꯥꯏ ꯅꯨꯡꯉꯥꯏꯃꯜꯂꯦꯅ ꯇꯧꯔꯛꯄ ꯅꯃꯥ ꯃꯄꯥꯇꯨꯅꯤ ꯏꯆꯥꯒꯤ ꯃꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦ ꯑꯩꯅ ꯍꯥꯟꯅꯒ ꯊꯥꯒꯠꯂꯧꯒꯦ ꯇꯧꯕ ꯐꯣꯟ ꯆꯠꯂꯧ ꯑꯩꯅ ꯍꯥꯟꯅꯒ ꯊꯥꯒꯠꯂꯧꯒꯦ ꯇꯧꯕ ꯅꯝꯕꯗ ꯆꯠꯂꯣ ꯌꯥꯗꯗꯅ ꯉꯁꯥꯏꯗꯤ ꯅꯝꯕꯅꯦ ꯍꯧꯖꯤꯛ ꯆꯠꯂꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯆꯥꯒꯤꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯏꯆꯥꯅ ꯈꯦꯛ ꯅꯣꯛꯄꯗꯨꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯏꯆꯥꯁꯤꯕꯨ ꯈꯅꯥꯎꯗꯨ ꯇꯤꯡꯍꯟ ꯀꯌꯥꯗꯤ ꯄꯥꯜꯂꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯊꯥꯒꯠꯆꯔꯤ ꯆꯞ ꯃꯥꯟꯅꯩꯗ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯛ ꯃꯌꯥꯝꯅ ꯁꯨꯝ ꯇꯥꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯏꯃꯥ ꯑꯇꯩ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯈꯪꯗꯦ ꯑꯣ ꯂꯥꯟꯁꯨ ꯂꯥꯟꯅꯤ ꯑꯩꯈꯣꯏꯁꯨ ꯆꯍꯤꯁꯨ ꯌꯥꯝꯖꯜꯂꯝꯃꯤꯅ ꯏꯆꯥꯒꯤ ꯄꯥꯎꯔꯧ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯁꯨꯝ ꯂꯦꯜꯂꯦ ꯐꯃꯨꯡꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯅꯍꯥꯟ ꯇꯥꯡ 4 ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯉꯁꯤꯐꯥꯎꯒꯤ ꯁꯨꯛꯂꯦꯞ ꯇꯥꯕ ꯑꯗꯩꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯣ ꯍꯥꯏꯐꯦꯠꯁꯨ ꯀꯞꯄ ꯍꯥꯏꯐꯦꯠꯁꯨ ꯅꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯑꯉꯥꯡꯈꯩ
เงาดินี่นี่หนูพูดถึงเงาดินี่ไม่ยอมให้นี่ไอ้นี่ให้เงาเดียดูดิสมบัติพรุ่งนี้เราเชียงไว้ไปที่ตาไปให้เดียดอดูนะไอ้เงาเดียอะไรตัวเอ๋แฮมาพูดเรื่องเวลามานี่Kesukai diมาอีบังอ่ะต้องนุ่งชีกันได้จ้าตรงนี้อีกประเดี๋ยวตาไปจ้าตรงนี้นุ่งชีแต่ก็อีมาอีบังอ่ะTagacari ma nungsi besing ตาไปก็ยาเดพรุ่งนี้เราชิงเดียดาลาปูนุ่งไงบ้างฮักก็เราหน้าเดี๋ยวคนเดียนจะตาไปในชาเดนุ่งไงเสร็จดีบักขันเจ้าคนเลยลานนุ่งเจพนักมิ่งเช่นเดินหันกับมิ่งเลยเราวันนี้เดี๋ยวหันตาเชตรงหน้าเห็นหน้าแต่นะคุยจะง่างมาเลยเตียบก็ทั้งหมดตรงนี้พัดได้ครับมีโกวิลัมจีพัดได้ครับอีบุ้งตรงนั้นเนี่ยมีโกวิลัมจีอุบก็จะโกชี้ครับมาเลยแต่บริษัทโฟนอยู่ตรงนี้เลยใช้อยู่ตานิ่งเลยหรือว่าคันสมหันเธอเลยบริษัทเลยไอ้เนี่ยไปดูรูกันโน้ตาชีมาจากเขาดูคุยลงไอ้ห้องเดียบยาดีหายแต่นะงั้นสิ่งอะไรเยอะขนาดเต่าเลยบุ้งอันนี้งานต่างๆนี่น้องไอ้มันกันไอ้อันตะหูแกไอ้นั่นน่าจะมีเยอะตรงอันนั้นว่าอีทุนนั้นมันก็ทำมีนะมันละกันโอ้ยมาโอ้ยดีพี่ชายน้องชายดูฮับปังงามเดียอะไรตัววันนี้นะima hap trusiyai ima na puning na thogot pirido du de yam chaw senpham ne do ima ko ima na nungsi bi hai se nungsi da bam pham da nungsi hai ro ya ponte da ima na thamoi seng na nungsi jaba do khoi bu nungsi da ma cha dong pi biri ba se sigi phidas te gi hen ma mamal bu kari le ri ba ge ma aduna ma sigi phidas ni mi na pa ke ta tan gi hai ba phang ba na te aduna ima khoi na pi biri ba phidas se chaw bu phida ma ni adu ga ima angam ba na dum pang sunu ngam da ba de dum khoba khusi support adum tausi ai khoi koi ma Tagacari to ma wi de kan ngam de ko hoi fare ma du di am ngai jare thoram saru ya birakpa aduga radio hek hau ki budagi mana thari ba radio live sibu nangi radio duro na no mitu de ngon hanga kiba yam chana kiba hai ba tare no mitu da tagacari aduga mathang aina haijari buduni tongan ma manipur ke amrum lakini khona jarake taibong mapuna bu thawai sor holi base bibira ke de dum hona jage lohi ba no mit loi re da adana thagchari hana naima ekoi mioi bena polok pa matam da ekoi ming phau ba lakte only lai ba se sor hona ba khak lai sor hona ba se sor chu holaga ekoi si lai karim yau de phi karim sette sor holaga lai sor chu holaga ima gi garbha de gi tarai matam du da igi ming yau de hayeng aina siba matam da di sor yau roi ming di yau gani lai khidri ba se hong ba chaw ba tom bani aduni hai ba se ming yau ga dori bani sisu nungsidra ne punsi gi khongcha che ai lak da ima gi garbha da gi taba matam da ima na nungsiba da gi pabung na nungsiba da gi ko na ipan gi numit ma ming thole ai na polok numit ai ming yau de ai fi yau de ai sa da sor hona ba se respiration sigi kaino si khakta ne yau re isi igi khongjen aduga sor yau re hayeng aroi ba numit ta ai gi aroi ba pungpham da taibong mioi ba gi aroi ba pungpham da sor yau roi ming di yau gani si phajabani thagachari nungsigraba mioi bagi punsi khongchan hai pha tai aduna hinglingai matam da ikoi ma ai me hinglam bagi damak ikoi mayam ma hinglam bagi damak ai gi phuruk ki damak ai gi khunai se gi damak ai gi prithvi da leiriba male ma si mioi khujok kharakadi ora basu ai kari ma khari tor be ai ai ma leiram bagi khudam ma thamam be ai hai ta ta chari mathangi koloko chage aduga ngasai brajata bagi wari sajabuduni ngarang brajata ki ba lema pokpam da brajata bagi photo om ta ucharake masi ai gi marup imanaba lokorak pam sham Maki yum nakanda taba ni brajasi yam phachana taba jani adu masimang na mioi bedaga palamadi ngasai ima guno masu khigi sokpado yumbi ko se brajana thaba ni aduga segai baga shu yawbani na hawai akoin ujarang u tangkai taba ga shu yawe ba adu masi yumbi u si brajasi taki baga mai khu wa karaga u si maku hu bewani staibang mi do urade pungka ka do jani da kobila si awang ba kobila ni kobila pami udaba kuire aduga na hawai de ai le be inkhol si kobila pa mi kun mok hawe adu kobila du ya laga ko yum sa gi ai tare adu gi yum du dani ho je ko le ri sen nungsi ga jan adu kobila du ma sa thare samaina ka khala ga sing ma si kar ma sa thabi ga tawri bo ni sing jam na ning tham tha da kobila mana ne iru jarein phajai ma dei kobila mana na chak thong du di lore kobila mana na chak thong bo me am cha bi ro pro koi khungang da horok pa sing de dum khong bi rang ne ba kobila mana chak thong bi di aroi bo jan mai je dak yang jang ne ngale mut ki ne dak yang jang ne ngale mut ki ne single lum je
ꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯉꯥꯔꯤꯒ ꯂꯧꯕꯁꯦ ꯀꯣꯕꯤꯂꯥ ꯃꯅꯥ ꯑꯅꯤ ꯑꯍꯨꯝ ꯈꯨꯜꯂꯨꯗꯣꯏꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯩꯁꯨ ꯆꯨꯞꯈꯠꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯆꯨꯗꯣꯏꯅꯤ ꯖꯔꯅ ꯆꯥꯛꯄꯗ ꯉꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟ ꯑꯣꯟꯗ꯭ꯔꯤꯉꯩ ꯀꯣꯕꯤꯂꯥ ꯃꯅꯥꯗꯣ ꯂꯣꯏꯊꯣꯛꯈꯤꯅ ꯑꯃꯨꯛ ꯆꯠꯂ ꯑꯍꯨꯝ ꯃꯔꯤ ꯈꯨꯜꯂꯒ ꯑꯃꯨꯛ ꯆꯨꯗꯣꯏꯅꯤ ꯅꯥꯀꯟꯁꯨ ꯑꯣꯟꯊꯣꯛ ꯁꯨꯃꯥꯏꯅ ꯆꯨꯗꯣꯏꯅꯦꯕ ꯑꯗꯨꯒ ꯎꯠꯇꯨꯗ ꯂꯧꯔꯒ ꯑꯗꯨꯒꯤ ꯉꯥꯔꯤꯗꯣ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯅꯤ ꯑꯍꯨꯝ ꯇꯧꯔ ꯁꯨꯃꯥꯏꯅ ꯃꯦꯠꯇꯣꯏꯅꯤ ꯇꯤꯜꯍꯧ ꯃꯅꯥ ꯑꯃꯒ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯉꯁꯥꯏ ꯍꯥꯞꯆꯜꯂꯒ ꯑꯗꯨ ꯆꯥꯛꯇꯣ ꯁ꯭ꯋꯥꯏ ꯃꯣꯏ ꯍꯟꯗꯣꯔ ꯆꯒꯥꯕ ꯀꯔꯤꯒꯨꯝꯕ ꯊꯝꯃꯒ ꯑꯗꯨꯗ ꯍꯩꯖꯤꯜꯂꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯍꯨꯞꯄ ꯆꯥꯗꯣꯏꯅꯤ ꯀꯔꯤꯝ ꯌꯥꯎꯕ ꯅꯠꯇꯦ ꯌꯦꯔꯨꯝ ꯌꯥꯎꯕ ꯅꯠꯇꯦ ꯉꯥ ꯌꯥꯎꯕ ꯅꯠꯇꯦ ꯀꯔꯤꯝ ꯌꯥꯎꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯈꯨꯍꯥꯎꯗꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯦꯒꯤ ꯑꯗꯨ ꯑꯗꯥꯁꯤꯅ ꯍꯦꯟ ꯄꯣꯟꯇꯦ ꯁꯤꯅ ꯄꯨꯟꯁꯤꯒꯤ ꯍꯜꯂꯣ Kanu. Hello. Bilamay bamni. Hello. Tanawlokchari Bilamay bam. Sir hujigi wari do yang sibam yawgre ni. Kobila mana na sak thongwa sa koi di charu I ko. Adagi ugi wagi kari ai ke mai koprak maprang ha ko no hai dai de. Hoi waru kak kai bedo. Waru kok waru kak kai bedo. Aduna ga ju sar yam thowe aduna adu nikhin nu shirai da sar gi wari sa hujigi ko brother tabagi wari do kada wai ta bro ngana ni khushi de ta mai je leima pokpam da ta bangara adigi ngasi khabar da su yawi ngasi pau da su yawi brother tabadagi okon ama tum na mai sa I ga haiba ma su yawi ba adu nataba ai hujigi du nataba ko okon ama brajana kano thabadagi tum na sa e ngarang yong okon sa e braja ta san ba okon du da si masunga si khabar da yawi haiba tare haibiyo Lusa kano ai hajani ma makha hajani ta wona bote yogri ko bot hadadri ko adu bot kare hai jibo bot kana kai jano adu ka khangni ba adu ko chata hogi matan ni hasina bi toksina bi matam sida kai na kini thi sai lai jane adu ko manga tane ba bon amana namgi ni sindana ma hai ni adu kana na kai ka do khang bana tri hai dare hai do kan da ka bodo adu ni bot ka hai je adu hajani ni adu ka bot hada de mana kare ko jin hawai bot tap tai ne heneri selamaga henei kani haraga amana thoklaw na hinga mada le thoklaw ka to adu bot e mo wa so lo bot kai hai de songni bot hada de ga bot mana kare hai de songni ama ita kara ka ne ma ne bot ki matan ta ai hajani mabdi ai tawai ga ya mana thagi yin thang da bi ise te ai ja mamang da mo hana hafimana ma wari su yaw ki da ba hai ta le ko adu kimti yam phajaba adu hai phajaba matang loksim be phajaba bevada nga ngo phajaba matang ngam yobjaba hai ta sir ji ko wari si ko adu kimti phajaya ai hai sir na to ti pakte phajay ai do adu ne hai je ni je thu ga se ai sir kano cholin je hatang wang si thon ji kya u gi da ba ma ja video da sat phajala Olen thorom adum yawi karai dino thorom adum yawi de anu dawang hi changna bi kano na mit bindiana ya mo to bindiana tawraga di mana mo mapan dagi na mo pung ama bong mana ni tawri je adu makhali ma adum tawri du to ho da adu hi changna bi di ma san nungai isai changna bi mana adum tawbani nahan so adum ngarang adum tawi ngarang so ma tawi ngarang gi to sa ai di ana ba ma la isagi tum ne hidang ka salu da na hi changna bi yaw de dum khangau da ba yaw ma de adum marakta bindiana ma thatta ba ya da ba maram di program do ma thanda taw lebi do wa ba adu sa ai ikai ba mu chu lai sa da ai je kano gi tha kuding gi do adu do sa ai gi thoi na ai lak sa na ta lak ke na hundri bu ko jing nyam ne rum ne ba ko adu dilanga makanda do taw adu ga kain khana gu je karim ta kan de ko madu marup natte adum hunba matam da hundaba mayam yawi mi chanipan mo lai khoi se yam yami mi chanipan sinan amu huladi tham do huladi lupa lising marphu ni adu mi chanipan je pesa hulakta ba se khoi kaim ta warau de maram de masi marup natte amu hulakani thamani ler hulakta ba yawi amu hulak pa yawi adagi khara hulamaga dum tokki ba se yawi hunmangam da dana dum tokki ba su yawi karim ta kai ba leiti aduga khara madi ai kaktat pi ganu ko ai so idena holakani kaktat pi rakanu ko no ada khoi de sena ba so dum yawe ado khoi kakte kaim ta leide thangai sena kai se karmai na no hai kanda yaubi khidobra aduga adum leibi khirga dobra ana khoi na call ga hangjaba call su pai bidraba aduga message thaba su hanbiraktraba aduga sum adumai tobudadi akhoi gi admin sing hai tare moina smoi gi se toke sungamda kari hai tare sa si kari maru hundok si matong
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔ ꯃꯥꯜꯂꯦ ꯃꯗꯨ ꯃꯣꯏꯁꯤ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯒꯦ ꯍꯥꯏꯔꯛꯑꯒ ꯑꯃꯨꯛ ꯍꯥꯞꯄꯁꯦ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯈꯤꯕꯗꯤ ꯌꯥꯎꯏ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯅ ꯁꯨꯡꯂꯧ ꯂꯧꯊꯣꯛꯎꯔꯅꯨ ꯃꯁꯥꯅ ꯃꯈꯣꯏꯅꯅꯦ ꯇꯣꯛꯆꯔꯒꯦ ꯍꯥꯏꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯇꯣꯛꯆꯔꯁꯅꯨ ꯀꯔꯤꯃꯇ ꯀꯥꯏꯗꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯒꯦꯗꯣ ꯂꯥꯏ ꯇꯣꯡꯉꯒ ꯑꯗꯨꯝ ꯊꯤꯟꯗꯣꯛꯄꯤꯈꯣ ꯑꯗꯨꯝ ꯇꯣꯛꯍꯟꯕꯗꯣ ꯑꯗꯨꯝ ꯇꯣꯛꯆꯁꯅꯨꯅ ꯍꯥꯏ ꯕꯤꯂꯥ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯥꯏꯔꯒꯨꯝꯁꯤ ꯚꯣꯠ ꯀꯥꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯖꯁꯅꯨ ꯚꯣꯠ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯚꯣꯠ ꯂꯣꯏꯗ꯭ꯔꯤ ꯊꯥꯒꯠꯆꯔꯤ ꯕꯤꯂꯥ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯇꯥꯛꯄꯤꯔꯛꯄꯗ ꯀꯣꯕꯤꯂꯥ ꯃꯅꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯗꯨꯒ ꯆꯥꯔꯛꯄꯒꯤꯁꯦ ꯃꯌꯥꯝ ꯌꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯟꯅꯔꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯁꯨ ꯆꯥꯔꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯑꯦꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯃꯁꯤꯃ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯂꯣꯌꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯨ ꯆꯥꯔꯦꯅ ꯇꯥꯛꯄꯤꯔꯛꯄ ꯁꯥꯔ ꯂꯣꯌꯥꯁꯨ ꯇꯥꯛꯄꯤꯔꯛꯏ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯃꯃꯥꯡ ꯈꯨꯟꯗꯁꯨ ꯁꯟ ꯑꯃ ꯕ꯭ꯔꯖꯅ ꯄꯥꯟꯗꯅ ꯂꯩꯇꯦꯅ ꯑꯉꯧꯕꯤ ꯁꯣꯔꯣꯛ ꯍꯥꯏꯕ ꯑꯃꯅ ꯇꯥꯛꯄꯤꯔꯛꯏ ꯀꯥꯔꯣꯡꯗꯒꯤꯅ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯃꯥꯟꯅꯕ ꯀꯣꯕꯤꯂꯥ ꯃꯅꯥꯅ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯁꯦ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯣꯏꯔꯣꯝ ꯔꯣꯕꯤꯟꯗ꯭ꯔꯣꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯌꯥꯝꯕ ꯅꯅꯥꯎꯁꯦ ꯀꯥꯏ ꯈꯨꯅꯖꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯣꯡꯖꯔꯀꯥꯟꯗ ꯏꯆꯦ ꯕꯤꯂꯥꯗꯣ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯤꯅ ꯍꯥꯏꯕꯗꯨ ꯁꯥꯎꯕꯤꯔꯨꯅꯨ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯇꯥꯁꯟꯕ ꯎꯁꯟꯕꯗꯣ ꯑꯩꯈꯣꯏ ꯚꯣꯠꯁꯤꯗꯤ ꯑꯔꯣꯟꯕꯅꯦ ꯃꯌꯥꯝꯅ ꯂꯣꯏ ꯐꯣꯡꯗꯣꯛꯅꯕꯗ ꯑꯩꯅ ꯀꯥꯔꯦꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯅꯤ ꯏꯆꯝ ꯆꯝꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯑꯩꯈꯣꯏꯅ ꯀꯥꯔꯦꯅ ꯍꯥꯏꯗꯣꯛꯏꯅꯦꯕꯀꯣ ꯁꯤꯅ ꯃꯣꯔꯦꯜ ꯀꯅꯥꯒꯨꯝꯕꯗ ꯗꯥꯎꯟ ꯇꯧꯍꯜꯂꯤꯅꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯏꯆꯦ ꯕꯤꯂꯥꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯁꯥꯎꯕꯤꯔꯨꯅꯨꯗ ꯁꯤꯃ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯒꯤ ꯍꯦꯗꯂꯥꯏꯟꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯂꯩꯇ ꯂꯥꯏꯔ ꯑꯐ ꯐꯠꯇ ꯇꯥꯟꯅꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯐꯖꯔꯦ ꯀꯩꯅꯣ ꯄꯥꯎꯈꯨꯝ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯕ ꯄꯥꯝꯖꯕꯗꯨꯅꯦꯕ ꯊꯥ 10 ꯃꯃꯥꯡꯗꯗꯤ ꯂꯩꯇ ꯂꯥꯏꯔꯗꯣ ꯅꯣꯡꯃꯗ ꯇꯥꯟꯅꯈꯤꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯥꯟꯅꯔꯤꯁꯤ ꯌꯥꯝ ꯐꯔꯦꯕ ꯑꯗꯨ ꯂꯩꯇ ꯂꯥꯏꯔꯗ ꯑꯃꯇ ꯑꯋꯥꯕꯗꯣ ꯄꯨꯔꯥ ꯊꯨꯅ ꯀꯣꯛꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛꯁꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯦꯀꯣ ꯑꯩꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯃꯈꯣꯏꯗ ꯍꯪꯕꯗꯗꯤ ꯂꯩꯇꯦ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯚꯥꯏꯔꯦꯜ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯇꯧꯔꯛꯑꯒ ꯕꯤꯖꯦꯄꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯐꯤꯁꯇꯒꯤ ꯇꯧꯔꯛꯄꯅꯤ ꯅꯨꯄꯥ ꯑꯃꯗꯁꯨ ꯌꯥꯎꯔꯦꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯤ ꯑꯄꯦꯟꯗ ꯂꯩ ꯀꯔꯣꯔ ꯑꯝꯇ ꯄꯤꯕꯤꯔꯛꯄ ꯌꯥꯕ꯭ꯔꯣ ꯁꯣꯝꯗ ꯌꯥꯝ ꯋꯥꯔꯦ ꯀꯥꯏꯅ ꯁꯨꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯍꯣꯏ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏꯗꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯍꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯣꯄꯔꯦꯇꯔ ꯀꯩ ꯀꯥꯡꯕꯨꯗꯨꯅ ꯃꯅꯨꯡꯁꯤꯗꯩꯗ ꯀꯔꯤꯅꯣ ꯃꯦꯟ ꯇꯥꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯨ ꯇꯥꯕꯗꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯩ ꯉꯔꯥꯡꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ XYZ ꯀꯦꯟꯗꯤꯗꯦꯠ ꯑꯝꯗ ꯃꯔꯥꯜ ꯁꯤꯕ ꯍꯥꯏꯁꯦ ꯁꯤ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯗ ꯑꯣꯏꯔꯒꯗꯤ ꯐꯥꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯅ꯭ꯌꯨꯇ꯭ꯔꯦꯜꯗ ꯌꯦꯡꯉꯒ ꯐꯥꯕ ꯄꯨꯟꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯤꯗ ꯌꯥꯝ ꯊꯤꯅ ꯃꯔꯥꯜꯗꯨ ꯂꯥꯜꯂꯒ ꯁꯤꯔꯛꯑꯒꯗꯤ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯧꯔꯁꯅꯨ ꯚꯣꯠ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯠꯅꯍꯜꯂꯤꯅꯤ ꯑꯗꯨꯒ ꯚꯣꯠꯅ ꯃꯤ ꯅꯨꯡꯁꯤꯅꯍꯜꯂꯤꯅꯤ ꯇꯧꯕꯇꯕꯨ ꯑꯀꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅꯁꯨ ꯃꯤꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯁꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯤꯈꯛ ꯎꯏꯀꯣ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯏꯌꯥꯝꯕ RK ꯁꯣꯃꯦꯟꯗ꯭ꯔꯣ ꯀꯥꯏꯀꯨꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔ ꯆꯠꯂꯨꯕꯗ ꯃꯣꯏꯔꯥꯡ ꯑꯁꯣꯝꯗ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯆꯞ ꯆꯥꯅ ꯃꯐꯝꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯈꯛꯅ ꯃꯥꯅ ꯇꯝꯃꯤꯕ ꯄꯥꯎꯗꯝꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯇꯥꯕ ꯈꯨꯗꯤꯡꯃꯛꯁꯨ ꯁꯣꯛꯑꯝꯒꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯔꯕ ꯆꯍꯤ 60 ꯍꯦꯜꯂꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯄꯦꯠꯇ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯈꯥꯗ ꯍꯤꯞꯇꯅ ꯍꯤꯡꯕ ꯌꯥꯗꯕꯒꯤ ꯑꯣꯖꯥ ꯇꯣꯜꯍꯟꯒꯤ ꯗꯥꯏꯂꯣꯛꯇ ꯁꯤꯒꯦꯁꯨ ꯌꯥꯗꯕ ꯍꯤꯡꯒꯦꯁꯨ ꯌꯥꯗꯕ ꯁꯤꯕꯨ ꯄꯨꯟꯁꯤ ꯃꯍꯤꯡꯂꯣ ꯍꯥꯏꯅ ꯋꯥꯍꯪ ꯑꯃꯈꯛ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯤꯑꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ RK ꯁꯣꯃꯦꯟꯗ꯭ꯔꯣ ꯀꯥꯏꯀꯨꯗꯣ ꯑꯗꯨꯝ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯤꯡꯊꯔꯒ ꯃꯥ ꯇꯥꯔꯒ ꯎꯔꯒ ꯌꯦꯡꯉ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕ ꯑꯗꯨꯅ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯧꯖꯤꯛ ꯅꯦꯝꯊꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯃꯤꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇꯤ ꯋꯥꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤꯗꯁꯨ ꯅꯍꯥꯟ ꯀꯣꯜ ꯑꯃꯨꯛ ꯇꯧꯕꯤꯔꯛꯈꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯉꯁꯤꯐꯥꯎꯗ ꯁꯔꯨ ꯃꯆꯦꯠ ꯑꯃꯈꯛ ꯐꯪꯗꯕ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯏꯆꯟꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯦ ꯃꯌꯥꯝꯒꯤ ꯅꯣꯛꯄꯗꯣ ꯑꯩꯈꯣꯏ ꯀꯜꯂꯛꯆꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯣꯔꯒꯨꯝꯂꯕ ꯃꯥꯗꯨꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ ꯍꯤꯡꯕꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇ꯭ꯔꯦꯅ ꯃꯥꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ RM ꯆꯦꯅꯦꯜꯗ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯦ ꯀꯥꯎꯊꯣꯛꯄ ꯈꯔꯁꯨ ꯂꯩꯒꯗꯕꯅꯤ ꯏꯆꯟꯗꯨꯅ ꯇꯥꯕꯤꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯨ ꯀꯩꯁꯨ ꯍꯜꯂꯛꯑꯔꯣꯏ ꯂꯥꯟꯁꯤꯅ ꯑꯗꯨꯝ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯗꯅ ꯑꯊꯧꯕ ꯑꯃꯗ ꯆꯤꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ
madu aidi kasu thajabagi wangmadan leire hanju halaro aduga magi dead body ju phangani saru phangani haibasu thajadre haita hoi nungsibiraga di phangak posi ai ko phangai ga yam phare adubu angang nupi cha ama adagi pakhang ama togi budu kasu phangdau mante moigi imung manungna waram ga dabu mayam du urubada aduki mati nungai jade haita aduna aina masigi wafamje phongdok chabani aduga loisel lakpada aije sum khanjaraini isakoi ngarangi kari arambai tengol gi ahanba passing out perat tawgi banumito yamba na video uramoni me amsu uramoni moigi mathongna maring jen du yamba ireiba iramdam gi damakta ta thoagi na tholak pani yam nungsi jei ko yenjei moina tawthoreiba min ifu mangani gi khak tawraga ju masagi physical fitness leirani adagi aigi culture nga aning seng ha kan aigi thang ta ga ulei do dei da aigi culture duma aigi leirambai pai puna thambiramba arambai langba khotpa dunga ani masimang nekta lan thengna ruani haibadi natte ko yamba egum chung lu rakpa matam dadi ngasi arambai tengo natraga na khunga pa leiramba dagi ai khoi maitai haiba pikrabam jaga ge hingau bani haibasi ai thamoi na su ya jai hai ta ai samaksu aduna angamba mateng pangmina si lomina si luda lusalla kanda tatai ta bai thabak se masi yamna laibak thibani hikso tatai adum taba mayam yaukre ado sidang hairaga ai nanau thamjage akhoi ngarang uthiba thogalon bebar ojada khong soktana khurumba nong cholaga ju sona haitare akhara ai dika tibam phaujege da yamba na somda uni waro to matamda khak lawu yaura ga da somda moina nong chu bogda khongkham ama lengdana haitare mane lepaga lebudo tawgraga pangthokkibudo madu ai khoi sipai asengoi jeri bai khoi bogda mai taw ti haitare aduna thagachari hanana LMG Manipur ki tengbang khongchat ma mate kama thabire oja ojit khabana yamna laibak tiba thaudokta serowdagi kha Manipur College Relief Camp ta laiba asem biramani amadi susila ani gi macha nupa atonba asem ngauba amadi naubi chahi mapan machin manau kogi mukoina tumleba phamungda sanabada yesinbadagi hospital da laikat naram laba matungda hokibra April gi tarukta taibang pan thadokre ngaubagi lana thaurangi damak LMG Manipur na lupa lising tara mateng pangkre thagachari LMG Manipur hanana hariba sigi mu manungda mateng pangbiba sigi dama thagachari duga hello mungo maino lerki masakine taram luksari makari ko mafam thamini luksari ngasi gi ichagi wari akoi gi kanona kaubila amana na sa ngari lobai wari do mama hoju khumbe horokpani na ne yamman bahai tare hoi lukak na chak thongakpa khoi wa gi da pa na lukak kawe ba ngasai hai gi da ba do adai kaubila mana na chak thongakpa adai ji koi i na jum kumna bagi i du sidokraga no wam sinbada i du iman na chak thongakpa yam tawre e ma hoju aduga amana yumthang na bagi wari sidi as tona phajagare mama hoju pungang dai hongkalaga imphal da leibani na ne ichana haidora iba wa sanariba kogi drama haiga mono drama to ina hoida phajana thoeba adu koina migi quality si ju koi kari hani ma koina imphal da leiramaga su sum leirakpa matung dagi di khara khangakpa hai tare ahamba de koi lawai ga na de khara thamoi ji da yamna saukning forme kay da hoi sauro de khang dia da matam pang bai ga dra ngang oi bai ga dra do hojikti kan sauning dre moina na lawai ga hai ba je akoi mang da hai ba je khauga ka cha re hojikti hana di asyamna kari hani khang dia koi gi ka ibu wala je an khangam ni kai no ma ta tau bai ta yam ina fa je aduga ibu gi jikida isai ama sura ma pali da nya ado isai mai yawhalo yam phajayaba hoi aduga koi ga yam janai
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯅꯥ ꯌꯦꯠꯇꯒꯤ ꯑꯃꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯉꯥꯡꯉꯛꯄ ꯑꯗꯩꯗꯤ ꯍꯥꯏꯗꯣꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯌꯥꯝ ꯃꯥꯟꯅꯕꯗꯨꯗꯅꯦ ꯑꯩꯗꯤ ꯉꯔꯥꯡꯁꯦ ꯅꯨꯡꯗꯥꯡꯁꯦ ꯑꯩ ꯅꯦꯠꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯑꯗꯒꯤ ꯕꯕꯥꯒꯤꯗꯨꯁꯨ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯁ ꯁꯥꯎꯅꯤꯡꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛ ꯇꯥꯔꯦ ꯑꯗꯨꯝ 12 ꯍꯦꯛ ꯂꯣꯏꯔꯛꯄꯒꯗꯤ ꯅꯦꯠꯇꯣ ꯑꯗꯨꯝ ꯌꯥꯔꯛꯑꯦꯕ ꯂꯥꯏꯠꯇꯗꯤ ꯆꯪꯉꯛꯇꯔꯦ ꯇꯥꯔꯦ ꯑꯗꯩꯗꯤ ꯕꯕꯥꯅ ꯊꯥꯔꯣꯅ ꯅꯨꯡꯗꯥꯡꯒꯤ ꯑꯌꯨꯛꯀꯤꯗꯨ ꯄꯨꯡ 5ꯗꯩ ꯊꯥꯕꯗꯨꯅ ꯑꯗꯨꯝ ꯑꯃꯨꯛ ꯊꯥꯔꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯁꯨ ꯑꯃꯨꯛ ꯇꯥꯔꯦ ꯍꯟꯖꯟ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯤꯒ ꯌꯥꯝ ꯃꯥꯟꯅꯕ ꯊꯥꯒꯠꯆꯔꯤ मतम सांगना नुंगाई वारी इबिरो ममा होयु याम ताजरी अदुगा कोई मैनो लेरकी एरिया साइसे कनोगा इचे ngौबिगा इबानी गा ताबोइनिंगी अदुगा ngarang je akoi dukan da isu dukan na sam phammeba अदु लei lakwa mi amani akoi gi ngallingai gi bindia gi live chat ki program gi sei da tar lai aina akoi sai ji phanyam tana bazani phone taw da bai wa da ne khalle अरे अतोम हाइगलगा तो ता लेरमने नुंदा होय होय आई मया पाइ बि थोकपदा आई थोकपदि याम कन्नदि थोकते आई जो कोई कुइना फम्बा यादबा साइटि कार अनाबम लेयबा ने याम सांगना चटपा कुइना फम्बा द यादे एक्सरसाइज तौरगा याम मतम लई थागचरीमा थैंक यू मतम सांगना मियाम गी सेवा तौबो ओइरो थागचरीमा जरे थैंक यू Wait, phone to the live to yaw the Mayamale, Tava, Hivatare. Some have the inspector, the Itarisi, live to Yobi with the me listening a Yodava, the Gana Hawaii Quiggy, Irang among the listening a Chonga, so I don't live in. Nongalakan the Tava, the listening Kunga, Marie Kunga, Nitoi, listening Contrapa, women on the lake. Listening contrast in a cold already. A way who got Pungamoy, I tell Adu, Taraga the Tumina Leva, the Mayam Siawi. I'm a boy. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯐꯝ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯆꯩꯔꯥꯎꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯌꯦꯡ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯁꯤꯒꯤ ꯀꯩꯊꯦꯜꯗ ꯆꯤꯟꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯊꯥꯕꯤꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯕꯤꯔꯛꯂꯤꯕꯁꯤꯁꯨ ꯃꯌꯥꯝꯗ ꯎꯍꯟꯕꯤꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯔꯤꯗꯥꯁ ꯇꯣꯟꯖꯝ ꯎꯔꯤꯄꯣꯛꯇꯒꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯆꯩꯔꯥꯎꯕꯒꯤ ꯌꯥꯝ ꯆꯤꯜꯂꯤ ꯍꯥꯏꯕ ꯆꯩꯔꯥꯎꯕꯁꯤ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯍꯧꯕꯅꯤ ꯃꯩꯇꯩꯁꯤꯡꯒꯤ ꯆꯍꯤ ꯍꯧꯕꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤꯗꯃꯛ ꯎꯠꯄꯤꯔꯛꯄ ꯑꯗꯨꯒ ꯑꯣꯖꯥ ꯑꯥꯔ ꯀꯦ ꯕꯣꯏꯅ ꯏꯃꯥ ꯒꯨꯅꯣꯗ ꯂꯨꯄꯥ 200 ꯈꯨꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯐꯣꯇꯣꯁꯨ ꯊꯥꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯇꯔꯥꯝꯂꯛꯆꯔꯤ 이모제 사투로 아이체 그노더기니 사고만 칼라메르기 마이파키 तरामनुक्सरी तापियो कनो नांगी इचुनुपागी बर्थडे गी फोटो खाजर के थाबिरो हयिंग ताबा ngasi थाबिरो ngasi थाजरा आगे दुगा पैसा तो खितंग हाजर के ngamba khara ai naraga leibani sum imang nupina abung diamond dong khabi ima sum haiba hoi aina hoi didi hoi kanu tawjara agi ai inspector tayai tungi waron sai khana si loina maktajari ko leina agachari nabasu pabiro pamungda sum leibiri se kariana bano nabiri sibo ai intestine gera lai dune khong yam toina hamba adodi fije da kayamuk kuirage chahi kayamuk tobiba dumaina narai sibo kyam kuirage kuire chahi 5 to sure aina engine chatringai dedi dumnara bani guwahati degi kalta lo yaurura bani du moigi hidang langka ahum chao haiba mari chao haiba adugumba do dum charabani tungai thungораga siza wit yengaga kaino takeri ado aina na talakning manang teloy do angang gaina kitang pahalaga aina sum tawraga ima tanja chabada thena sikoi ma ai lakani
hoi hoi ma soidana yamna yangna phabo ibiro punsi chupa pokpadagi narak pana banati marakta narakki ba haiba tare ai natte ado kasu natra dum kasum to chaba ke yam ka hoi hoi moi doctor na kano tawi kuji ata moida na simba pot sintia ta sabiga no hotel gi pot saga no kokano na ai amata sadeba aduna hakjang ji sondar tan janung bakhal saga dabdo adu moina thingba leirabani na okay adre aduna ado hujikse ai ji inspector tayaiga Pukning Warol sai santi lo na amatta sadana ta thagachari kano tawi adudi photo thara age ko fani thabiro aduga kano ne janu pa chu janu pi chu akoi hum he lakdo hoi aduju tha ko ding gi budi thada bane ba hoi jicho hujike pening gi pisa sang pasi tarik tara mathun thue dai de ta ching he ta thingdo khi ba mani daga kam ning bane adu upai lete hoi adu soi dana de hingla de yam lang ni adu soidana lapi ma phara ba phatta ima kitang haksang kitang nungai ba ge ta lapi ko ima khorana du lai jaram ge ma ai la kani ai noi da za ga tha gi doi ni takse tagachari ai yam lang ni ba do la ngai na tham ne ba mangai ko kitang na sa do tha ta si chali di ding hai sen na hai sen sa so dun sa ni ai na hoi pare di sa do yam da zo kitang ka pa age ko fani ya kapirak trasu ya ko bode ge thodo pa ke so lo bolai te ai han de ong kam lai di ni hoi adu yam da ba isu nu pa ge do hoi sanga ta bira ge hayeng tera woni su da ta ba fani yam noi je na ha na ban soi na kitang kana tau nong ma wa inga de kap pi o na yes no mo waling de kapi ga do ba khoi na si sem doi ba du hore nang na ba to hu doi ba ko wa kapa ge fani ma GP number di GP number di mai thajara ge stay soidena thajara ge hoji itanupa ye kano itanupi do anjita wika aigene dia ba kano tahu itanupi da budi ya orang gani hoi apto ka finta bogi ya do yaur ga de dum yari ma adi de dum laura ga kapal lage ko fani am nungai jare thank you pare am paba oiminarasi ma saruga birakpa ma wafam phongdo pirakpa yam nungai jaima ekoi gi thorom tabiraga hai tare phamung dale biraga so awa bangai haktang ori basu ko piri badu gi damakta thaga chari sebi ba mapuna yamna yang nei ma basu phan biraga yamna yang na hana gumna leiboi biu aduga marakta lam baduni mana dumaina lakpiu no ma dum cha thakmina si chini yau da ba cha sangum gi cha mana coffee everything hai tare sida koina yamna ngamudur su sa ma thawina bade dum ngami sakchara ma samina badu ngami mayam puno makine koi silai jari seduna leptana mayam puno mak lai thaga chari sigidam thank you marakta nusi jarabai chanu pi amagi birthday amta lautok chauge Kumukcham Prinsi Chanu Daughter of Kumukcham Mani Mohon Maite and Kumukcham Ongbi Bembem Kaksing Awang Bamo Lekai Kaksing spelling se Kuigi Stam na Ibirakoda Kaksing spelling se Lale Dorgasu I imagine Toxin Zaredum Ibada dum typing mistakes dum yawi Look Happy birthday many happy returns of the day Kumukcham Prinsi Chanu Apabaya Pabo Oresanu Mani Mohon Kuigi Yamna Toina Sida Marak Tamamu Pukning Warol call to Birko Mani Mohon Yimachai Mani Nana Thagachari Apabaya Pabo Oresanu Sai Punsida Na the Yaktaba Mai Sing Nusit Punamakti Kudong Tiba Punamakti Ngak Pibo Oresanu Mani Mohona Diamond Tibida Kuigi Togzariba Tabak Torom Sing Habatare Puna Togzariba Sida Palising Home Mahapiri Masigam to Thagachari Hanana
ꯅꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯒꯤ everything ꯂꯣꯏꯅ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤꯗꯃꯛ ꯉꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯨ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐꯕ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯃꯅꯤꯃꯣꯟꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯅꯤꯃꯣꯟꯒꯤ ꯐꯦꯃꯤꯂꯤꯁꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯨꯒꯁꯨ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯜꯂꯣ ꯍꯜꯂꯣ ꯑꯣꯖꯥ ꯖꯦꯝꯁ ꯑꯩ ꯑꯣꯖꯥ ꯕꯔꯖꯃꯣꯍꯟꯅꯤ ꯇꯔꯥꯝ ꯂꯧꯆꯔꯤ ꯑꯣꯖꯥ ꯕꯔꯖꯃꯣꯍꯟ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯇꯝꯕꯤꯅꯤꯡꯉꯤ ꯇꯥꯛꯄꯤꯌꯨ ꯋꯥꯍꯩ ꯈꯔ ꯊꯝꯖꯔꯛꯀꯦ ꯑꯃꯅꯤꯇꯪ ꯌꯥꯔꯛꯃꯛꯇꯗ ꯃꯃꯥꯡꯒꯤ ꯀꯣꯂꯔ ꯑꯃꯅ ꯂꯋꯥꯏ ꯏꯝꯐꯥꯜ ꯍꯥꯏꯕꯗꯣ ꯂꯋꯥꯏ ꯏꯝꯐꯥꯜ ꯍꯥꯏꯕꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅ ꯑꯗꯨꯝ ꯇꯥꯛꯅꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯂꯋꯥꯏ ꯏꯝꯐꯥꯜ ꯂꯩꯇ꯭ꯔꯦ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯖꯒꯦ ꯁꯤꯃ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯩꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯣꯛꯒꯤꯗ ꯃꯇꯝ ꯁꯥꯡꯅ ꯁꯤꯃꯤꯁ ꯑꯣꯏꯕꯤꯔꯝꯃꯤꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝ ꯕꯤꯔꯦꯟ ꯃꯣꯏꯁꯤ ꯏꯝꯐꯥꯜ ꯃꯌꯥꯏꯗ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯑꯣꯏꯌꯨ ꯁꯤꯗ ꯇꯥꯌꯣ ꯑꯣꯏꯌꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯇꯧꯔꯛꯄ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯦꯜꯀꯝ ꯇꯧꯏ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯃꯤꯗꯨ ꯇꯧꯗꯦ ꯍꯥꯏꯖꯔꯤꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯣ ꯑꯗꯨ ꯍꯣꯡꯗꯣꯛꯁꯤ ꯑꯣꯖꯥ ꯑꯗꯨꯝ ꯍꯥꯏꯁꯤ ꯑꯇꯣꯞꯄ ꯑꯗꯨꯝ ꯍꯥꯏꯁꯤꯗ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯈꯟꯅꯒꯨꯝꯁꯤ ꯑꯗꯨꯒꯤ ꯑꯗꯣꯝꯗ ꯁꯨꯝ ꯅꯩꯅꯧꯔꯗꯤ ꯁꯨꯝ ꯑꯃ ꯍꯦꯛ ꯍꯥꯏ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦ ꯃꯔꯤ ꯌꯥꯝ ꯆꯠꯀꯜꯂꯦꯕꯀꯣ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯁꯅꯨ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯍꯥꯏꯗꯤ ꯊꯧꯕꯥꯜ ꯃꯆꯥ ꯍꯥꯏꯕꯗ ꯀꯩꯗꯧꯕꯩ ꯊꯧꯕꯥꯜ ꯃꯆꯥ ꯍꯥꯏꯕꯗꯤ ꯁꯥꯎꯗꯦ ꯑꯩ ꯈꯣꯡꯖꯣꯝ ꯃꯆꯥ ꯍꯥꯏꯕꯗ ꯑꯩꯁꯨ ꯁꯥꯎꯗꯦꯕ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯥꯡꯉꯕꯣꯛ ꯃꯆꯥ ꯍꯥꯏꯕꯗ ꯁꯥꯎꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯍꯩꯔꯣꯛ ꯃꯆꯥ ꯍꯥꯏꯕ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨ ꯂꯩꯇꯦ ꯂꯧ ꯋꯥꯏꯕ ꯍꯥꯏꯕꯅꯤ ꯂꯧ ꯋꯥꯏꯕ ꯂꯧ ꯑꯁꯤ ꯑꯌꯥꯝꯕꯅ ꯏꯝꯐꯥꯜꯗ ꯂꯩꯕꯁꯤ ꯅꯤꯡꯊꯧꯒꯤ ꯑꯗꯒꯤ ꯃꯅꯥꯏ ꯃꯁꯦꯟꯒꯤ ꯀꯔꯤꯒꯤ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯤ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯤꯇꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯃꯐꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯔꯣ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯣ ꯂꯩꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯔꯣ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯀꯥꯔꯝꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕꯗꯨꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯣꯡꯉ ꯂꯩ ꯃꯔꯝꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ ꯃꯅꯥꯛ ꯅꯛꯄꯗ ꯑꯣꯐꯤꯁ ꯂꯩꯔꯁꯨ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤ ꯏꯝꯐꯥꯜꯗ ꯀꯥꯕ ꯌꯥꯅꯅꯕ ꯍꯣꯡꯒꯠꯂꯒ ꯂꯩꯅꯕꯁꯤꯡ ꯑꯃ ꯄꯨꯂꯞ ꯍꯣꯡꯅꯈꯤꯕ ꯉꯥꯛꯇꯅꯤ ꯀꯅꯥꯁꯨ ꯑꯗꯩꯗ ꯂꯣꯏ ꯇꯥꯔꯝꯕ ꯅꯠꯇꯦ ꯑꯗꯨꯕు ꯑꯌꯥꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤꯅ ꯃꯣꯏꯅ ꯁꯦꯜ ꯄꯥꯏꯔꯕꯅꯤ나 ꯁꯦꯜꯗꯨꯅ ꯂꯧ ꯂꯩꯕꯗꯣ ꯂꯧꯗꯨ ꯃꯣꯏꯅ ꯎꯕ ꯉꯝꯗꯕꯅꯤ ꯂꯧꯗꯨ ꯋꯥꯏꯕ ꯀꯥꯡꯕꯨꯅ ꯋꯥꯏꯔꯒ ꯎꯕꯗ ꯂꯧꯗꯨ ꯋꯥꯏꯔꯒ ꯎꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯂꯧ ꯋꯥꯏ ꯎꯗꯕꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣꯝꯗ ꯇꯣꯄꯤꯛꯇ ꯆꯠꯂꯒꯨꯝꯁꯦ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏꯗꯤ ꯃꯔꯤ ꯇꯧꯊꯔꯅꯦꯕ ꯑꯣꯖꯥ ꯀꯣ ꯂꯣꯏ ꯇꯦꯟꯁꯤꯟꯖꯔꯀꯥꯟꯗ ꯑꯣꯖꯥ ꯑꯇꯣꯞꯄ ꯋꯥꯐꯝ ꯀꯔꯤ ꯂꯩ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯥꯖꯒ ꯑꯣꯖꯥ ꯖꯦꯝꯁꯒ ꯎꯅꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯁꯨ ꯐꯣꯟꯁꯤ ꯃꯦꯠꯂꯤ ꯐꯪꯒꯦ ꯇꯧꯕ ꯁꯨꯡꯐꯪ ꯐꯪꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯕꯗ ꯑꯣꯖꯥ ꯔꯥꯖꯒ ꯑꯣꯖꯥ ꯖꯦꯝꯁꯒ ꯑꯅꯤꯒꯤꯁꯤ ꯆꯥꯟꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯊꯥꯗꯣꯛꯄꯗ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯁꯨꯝꯃꯠꯄ ꯉꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯒꯤ ꯑꯣꯖꯥ ꯔꯥꯖꯅ ꯉꯥꯡꯊꯣꯔꯛꯄ ꯁꯛꯇꯣꯛꯄ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯔꯣꯏꯅꯅ ꯑꯣꯖꯥ ꯖꯦꯝꯁꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯅꯤꯁꯤ ꯃꯅꯥꯎ ꯑꯣꯏꯅ ꯃꯤꯅ ꯍꯥꯏꯅꯔꯤꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅꯔꯤ ꯌꯥꯝ ꯐꯖꯅꯕ ꯍꯥꯏꯖꯟꯕ ꯑꯗꯒꯤ ꯁꯤꯃ ꯑꯗꯒꯤ ꯑꯦꯂꯦꯛꯁꯟꯒꯤ ꯑꯩꯈꯣꯏꯗꯤ ꯑꯥꯎꯇꯔꯅꯤꯀோ ꯑꯗꯨꯅ ꯏꯟꯅꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯎꯇꯔꯒꯤ ꯀꯦꯟꯗꯤꯗꯦꯠ ꯃꯁꯛꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯐꯕ ꯈꯜꯂꯨ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯀꯤꯗꯤ ꯈꯟꯈ꯭ꯔꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯁꯨ ꯍꯥꯏꯗꯣꯛꯑꯔꯣꯏ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄꯣꯟꯗ ꯑꯩ ꯍꯥꯏꯖꯒꯅꯤ ꯑꯗꯨ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯑꯐꯕ ꯈꯜꯂꯨ ꯀꯗꯥꯏꯗ ꯊꯥꯗꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏ ꯈꯪꯗ꯭ꯔꯒꯁꯨ ꯑꯄꯥꯝꯕ ꯑꯃꯗ ꯊꯥꯗꯔꯣ ꯄꯥꯝꯗꯕꯗꯅ ꯅꯣꯇꯥꯅ ꯅꯝꯃꯣ ꯑꯗꯨ ꯊꯥꯖꯗꯕꯗꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏꯅ ꯀꯥꯍꯟꯅꯤꯡꯕ ꯃꯤꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯊꯥꯖꯍꯧꯗ꯭ꯔꯗꯤ ꯀꯥꯔꯣꯏ ꯏꯟꯅꯔꯒꯤ ꯑꯣꯏꯔꯣ ꯑꯥꯎꯇꯔꯒꯤ ꯑꯣꯏꯔꯣ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯅꯨꯄꯤꯗ ꯍꯥꯏꯖꯕ ꯑꯣꯖꯥ ꯍꯣꯏ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏꯁꯨ ꯂꯩꯇꯕ ꯑꯗꯨ ꯏꯔꯣꯏꯅꯅ ꯑꯗꯨꯒꯤ ꯏꯂꯦꯛꯁꯟ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯑꯅꯤ ꯑꯋꯥꯕ ꯀꯌꯥ ꯃꯃꯥꯡꯗ ꯀꯌꯥ ꯍꯥꯏꯕꯤꯈ꯭ꯔꯦ ꯂꯤꯔꯤꯛ ꯀꯦꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤ ꯇꯦꯡꯊꯥꯔꯒ ꯂꯩꯔꯤꯅꯤꯗꯣ ꯂꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯊꯥꯖꯕꯤꯌꯨ ꯚꯣꯠꯁꯤ ꯍꯌꯦꯡ ꯑꯩꯈꯣই ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯊꯥꯖꯗ꯭ꯔꯒ ꯂꯩꯍꯧꯕꯗꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯣꯖꯥ ꯑꯩ ꯁꯨꯝ ꯈꯔ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯥꯂꯇꯥ ꯀꯧꯖꯩ ꯍꯥꯎꯔꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯁꯨ ꯈꯥꯃꯦꯟꯂꯣꯛꯇ ꯆꯦꯡ ꯏꯟꯁꯥꯡ ꯈꯨꯗꯩ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯆꯔꯨꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯤꯕ ꯁꯂꯇꯥ ꯍꯥꯎꯔꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯡꯕꯒꯤ ꯁꯔꯨꯛ ꯀꯩꯀꯩ ꯇꯧꯕꯁꯤ ꯈꯔ ꯅꯦꯝꯊꯕꯒꯨꯝꯕ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯄꯒꯤ ꯃꯇꯦꯡꯒ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯃ ꯑꯇꯩ ꯑꯇꯩꯁꯨ ꯌꯥꯝ ꯎꯈꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯦꯞꯆꯔꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯗꯅ ꯆꯠꯆꯒꯅꯤ ꯑꯗꯨꯒ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯉꯁꯤ ꯍꯌꯦꯡꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔ ꯂꯩꯖꯔꯤ ꯑꯗꯣ ꯁꯤꯗꯩꯗ ꯆꯦꯡ ꯆꯥꯛꯀꯨꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ꯭ꯔꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯊꯥꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯄꯤꯊꯣꯛꯆꯈ꯭ꯔꯦ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯜꯑꯃ ꯑꯗꯒꯤ ꯏꯅꯥꯎ ꯑꯃ ꯃꯣꯏꯁꯨ ꯀꯣꯜ ꯇꯧꯕꯤꯔꯦ ꯃꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯃꯅꯤꯗꯪ ꯈꯤꯇꯪ ꯄꯥꯡꯕꯤꯕ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯥꯡꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯅꯤꯅ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯆꯪꯗꯧ ꯅꯠꯇꯦ 50,000 ꯆꯪꯗꯧ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕꯁꯤꯡꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯈꯔ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇꯒꯤ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯂꯥꯏꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯍꯟꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯆꯦꯅꯦꯜ ꯑꯃꯅꯦꯕ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯤꯃ ꯅꯥꯔꯛꯑꯦ ꯁꯤꯃ ꯇꯧꯔꯦ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯥꯕꯔꯣꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯪꯁꯤꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯅꯥꯕꯁꯤ ꯌꯥꯝꯃꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯉꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯣꯡꯖꯤꯟꯗ ꯑꯗꯨꯝ ꯀꯦꯖꯨꯋꯦꯂꯤꯇꯤ ꯋꯥꯔꯗ ꯃꯄꯥꯗ ꯆꯪꯉ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯅꯥꯕꯁꯤ ꯀꯌꯥꯝ ꯆꯤꯛ ꯂꯩꯒꯦ ꯁꯤ ꯌꯦꯡꯕꯤꯌꯣ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯍꯥꯏꯕꯗ ꯈꯪꯖꯤꯜꯂꯛꯇꯦꯕ ꯆꯪꯁꯤꯜꯂꯨ ꯃꯇꯝꯗ ꯑꯃꯒꯤꯁꯨ ꯏ ꯋꯥꯠꯄꯒꯤ ꯑꯃꯒꯤꯁꯨ ꯄꯩꯁా ꯂꯩꯇꯕꯒꯤ ꯑꯃꯒꯤꯁꯨ ꯍꯤꯗꯥꯛꯀꯤ ꯕꯤꯜ ꯄꯤꯕ ꯉꯝꯗꯕꯒꯤ ꯐꯨꯝꯕꯪꯅꯗꯅ ꯀꯣꯛ ꯑꯆꯧꯕ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯀꯥ ꯑꯃ ꯅꯥꯏ ꯃꯥ ꯀꯀꯥꯗꯨ ꯅꯥꯕ ꯀꯥꯟꯗ ꯃꯥꯁꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯕꯅꯤ ꯑꯩ ꯌꯥꯝꯗꯦ ꯄꯩꯁꯥ ꯁꯨꯝ ꯂꯨꯄꯥ 2,000-3,000 ꯈꯛꯇꯪ ꯑꯩ ꯇꯣꯉꯥꯟꯅ ꯆꯠꯆꯕꯅꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯥꯏꯀꯩꯗꯤ ꯆꯠꯆꯕ ꯅꯠꯇꯦ ꯑꯩꯒꯤ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯆꯠꯆꯕꯅꯤ ꯑꯩꯅ ꯃꯣꯏꯗ ꯂꯨꯄꯥ 2,000-3,000 ꯑꯩꯅ ꯄꯤꯒꯦꯅ ꯑꯩꯅ ꯈꯟꯕꯁꯤꯗ ꯅꯥꯀꯟꯗꯨꯗ ꯁꯦꯜ ꯂꯩꯇꯕꯒꯤ ꯑꯅꯥꯕ ꯕꯦꯠꯇꯨꯗꯤ ꯂꯣꯏ ꯊꯪꯅꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛ ꯂꯩꯅꯤꯡꯉꯥꯏ ꯂꯩꯍꯧꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯩꯅ ꯈꯜꯂꯦꯕ ꯁꯤꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯃꯈꯛ ꯑꯩꯅ ꯄꯤꯔꯨꯅꯤ ꯁꯣꯝꯗ ꯂꯩꯇꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯄꯤꯔꯣꯀꯅ ꯀꯅꯥ ꯄꯤꯔꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯎꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟꯅ ꯂꯨꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤꯗꯤ ꯂꯥꯟ ꯂꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯅꯥꯕꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛꯁꯨ ꯂꯥꯏꯌꯦꯡꯉꯁꯨ ꯑꯃꯨꯛꯁꯨ ꯌꯥꯏꯕ ꯏꯔꯩꯄꯥꯛ ꯍꯤꯔꯝꯗꯝꯗꯤ ꯀꯟꯗꯕ ꯌꯥꯔꯣꯏꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯤ ꯀꯣꯟꯅ ꯆꯥꯝꯔꯛ ꯇꯧꯔꯁꯨ ꯌꯥꯏꯕ ꯈꯨꯟꯗꯤ ꯀꯣꯟꯅ ꯉꯥꯛꯄ ꯌꯥꯔꯣꯏ ꯈꯨꯟꯅ ꯀꯣꯟꯅ ꯉꯥꯛꯄ ꯌꯥꯔꯣꯏ ꯉꯛꯁꯝꯃꯛ ꯉꯛꯁꯝꯁꯦ ꯏꯁꯥꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯆꯤꯡꯊꯔ ꯀꯛꯈꯤꯅꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯅꯤ ꯂꯩꯔꯤ ꯃꯇꯝꯁꯦ ꯀꯅꯥꯒꯨꯝꯕꯇ ꯌꯦꯡꯗꯅ ꯃꯁꯤꯗ ꯂꯩ ꯑꯗꯨ ꯂꯩꯔꯤ ꯑꯗꯥ ꯂꯩꯔꯤꯅ ꯀꯅꯥꯒꯨꯝꯕ ꯌꯦꯡꯉꯛꯇ꯭ꯔ ꯃꯇꯝ ꯃꯌꯥꯝ ꯂꯣꯏ ꯎꯔꯦꯗꯅ ꯑꯅꯛꯄ ꯈꯨꯟꯁꯤꯡꯗ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ ꯁꯤꯅꯥꯝꯗ ꯀꯔꯤ ꯑꯣꯏꯕꯤꯔꯤ ꯈꯥꯃꯦꯟꯂꯣꯛꯇ ꯀꯔꯤ ꯑꯣꯏꯕꯤꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯕ ꯋꯥꯐꯝꯅꯦꯕ ꯁꯉꯥꯏꯊꯦꯜꯗ ꯀꯔꯤ ꯑꯣꯏꯕꯤꯔꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡ ꯂꯩꯀꯥꯟꯗ ꯅꯤꯡꯊꯧꯈꯣꯡꯂꯣꯝꯗ ꯑꯗꯒꯤ ꯇꯣꯔꯕꯨꯡꯂꯣꯝ ꯁꯥꯏꯠ ꯂꯣꯝꯗ ꯈꯥꯃꯦꯟ ꯑꯇꯩ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏꯅ ꯏꯜꯂꯤꯕꯁꯦ ꯐꯥꯔꯁ ꯑꯍꯥꯟꯕꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯕꯨ ꯉꯥꯛꯂꯧ ꯄꯤꯕꯗꯨꯅꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯔꯥ ꯃꯇꯨꯡꯗ ꯆꯥꯔꯒ ꯃꯔꯤꯛ ꯑꯃꯇꯪ ꯍꯥꯞꯄꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯗꯠꯅꯕ ꯉꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯪꯁꯤꯟꯖꯔꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯣꯝꯗ ꯆꯪꯁꯤꯟꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯇꯩ ꯂꯩꯕꯁꯤꯡꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯐꯨꯀꯠꯄ ꯑꯣꯏꯁꯅꯨ ꯌꯥꯏꯐꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯇꯔꯥꯝ ꯂꯧꯆꯔꯤ ꯑꯣ ꯑꯩꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯕꯅꯣ ꯀꯩꯅꯣ ꯆꯥꯆꯤꯡꯗꯒꯤꯅꯦ ꯆꯥꯆꯤꯡ ꯍꯩꯔꯦꯟꯈꯣꯡꯗꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯅꯣ ꯃꯤꯡ ꯂꯥꯏꯁ꯭ꯔꯝꯃꯣꯡꯕꯤ ꯁꯨꯅꯂꯇꯥ ꯇꯔꯥꯝ ꯂꯧꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯕꯨꯗꯤ ꯀꯩꯅꯣꯒꯤ ꯋꯥ ꯉꯥꯡꯕꯗ ꯍꯩꯇꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕꯁꯦ ꯌꯥꯝꯅꯗꯤ ꯀꯨꯏꯔꯦꯕ ꯐꯣꯟ ꯑꯃ ꯇꯧꯒꯦ ꯈꯟꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯊꯣꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯅꯥꯟꯊꯣꯛꯄꯤ ꯁꯨꯃꯥꯏꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯗꯕ ꯑꯗꯩ ꯉꯍꯥꯟꯗꯤ ꯅꯣꯡꯃꯁꯨ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛ ꯇꯧꯈ꯭ꯔꯦꯕ ꯀꯨꯏꯔꯦ ꯑꯗꯨꯗ ꯐꯣꯟꯁꯦ ꯑꯩꯁꯦ ꯋꯥꯉꯥꯡ ꯍꯩꯇꯅ ꯑꯗꯨꯝ ꯊꯝꯃꯕ ꯍꯜꯂꯣ ꯅꯁꯥꯅ ꯍꯜꯂꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯄꯥꯈꯠꯄ ꯂꯥꯛꯄ ꯐꯣꯟ ꯇꯧꯔ ꯊꯝꯈ꯭ꯔꯕ ꯅꯍꯥꯟꯃꯨꯛ ꯊꯝꯈꯤꯕꯗꯨ ꯁꯣꯝ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯂꯤꯂꯥꯗꯣ ꯇꯥꯔꯨꯕꯗꯒꯤ ꯑꯩꯁꯦ ꯑꯍꯤꯡꯗ ꯇꯥꯕꯗ ꯄꯪꯅꯣꯛꯇ ꯅꯣꯛꯄ ꯏꯇꯣꯝꯗ ꯐꯣꯟꯁꯦ ꯇꯧꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯏꯊꯤꯜ ꯑꯃ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ
ada kum tawjarakpani yam nungai tabada spectator ai tabada yam nungai pung sing yamna oi haijage tawne aduga sartagi na kainomta haijage koi sargi kaino gp kaino koi khungakpagi donor yawbaje asida paisa kapaje number je kari de karam number kapadoino number ama lay number du lobi be yai paisa ka pai number du pibiro na haira su yai message sam thabirokpa adaga aina hojik thara su dum yai esu kai belati ama hojik ozagi kaino tungda iriba 7005 na haude asi karim yaude asi number se asi only call to bai khaktani paisa ka pai number am yaude aina hojik tawna 90 da tawda chatleba chije ani mase dum iya na bra ama makha gi sina video call da tawbagi ni isai khambagumba isai sangna sigumba atai aina tab angang singna atopa angang sing khigi staff singna tawbu matamna makha gi number sina yama tawgani aduga aina tawbu thorongi na mathak ki number sida oina tawbigani paisa ka pai tongali ado khoi sumaina thorom tawkan paisa ka pi ro na sum thelaga thambase mase aina sum yam nungai taba sumaina sum ko tingthoga swai sum tawbu du man bai tare do ai masi makaya tawgande mayam tawraga so nakan paisa ka pon gp ye thambado kaisu kai di mayam tawri do dum yai ko da ai gi di madum tawjede ai di thamoi na oina pirak podo do oina tawni pibi ro swai tawdu yam male ai tare do ai thela thamde adu de sa kan horen gp da ai gonda oina kapira kera number do yani ai soidena capture ke sidang haire le ba ki isudi akhoi ngang masak pusu kaya haite hoi apamba mirep ta bot thada biu baksi ya fa bada hai tare madu mangai karim ta leite hujik mi mana mi da bot khomninga le pon te thana thagachari ano bo caller ma phangjaba hai ba tare yam nungai jare ngasi yaubirak pa haibirak pa sigi dama haini ali thagachari hoi kai mom ta hayo gisa habiu kono pa gi birthday gi keno ga yam thaganari jamayam hoi ai gi jo hayeng amta thagat ta be ade Kansara ke siara yani photo thabiro maming iraga thabiro pumnama thagachari ujiki number do tha kaw bi gano ko si program li loga thagat amta soidena bijarek soidena thank you thagachari nomaizing numita mafam sida haitare singer of the week haitare hapta sigi seisakpa haina thorom ama sida tawjagani koi studio da dum dam da mi mayam phamalaga tawbi sei nomai du nati ko koi tv channel amada tv channel gi tawpham thokpa entertainment channel du ni program du ni tawjaga dori bise kari maram gi no hai kanda ai koi gi khunga pa singi dama ai koi na tawjari bise hojikti mayam purok se bot loi leina gre bot loi changi bana koi khunga pa gi tai tawsi ka hena koi de leitre mayam su minungsi se loi election da minungsi changna kre ai koi punsin naram bai koi se maset ta ki badong na ai koi se tawrokpa makhak ure adan masi punong se koi di yaudana ba hai bitare election adum tawbiu yaubiu karim to kai belete adom gi election de koi na thing ba yet pa karim to pide ai amako so an haijari khunga pa sing support to do biaro election lor pa matam da kanana khunga pigani haujik vote ki tawbiri mayam sina he ngak pi gadori bra vote to koi chen bir mayam na salaga lan ngak pa chat pi gadori bra kanana sa gadori ai samak ingona hangade ai chat pa ngamoi maram di mayam gi thabak tawri adubu aigi thongan yoksalaba aigi si mafam yorade ai si tv channel ga yaponde huntu omaga aisu sira si changana ai su torpe maram di khori na pam tari ma mafam se iramdam irei pa ka sigi damakte yekna bagi mafam sida lan sona ki irei sa puno makki pai pu puno makki luren ken ki mafam madu da pok pami ni hai tare kuis bada du ba khoi kari gum khar taw do biadi isai tawrasu program tawrasu tayai sanarsu lila tha taraksu iramdam se khoi kari gum khar diamond donors na tawduno laidana tawjaki gani maramaduna hariba thormasi saru abi b kunjabiari sharma kunjabiari dagi sei oza kunjabiari sei ma sakpi on har kana dum gp da mangam taram kapiraga isai du tohon se sei sahan se apamba b kunjabiari gi sei khanbio tawudadi akoi gi thorom du hai tare dono mateng thoron do ai live to famang leijagani isai sahan jagani sei sala kanda madudagi lakpado khun ngak pasing ari amba kharaduna maduda khoi gi music ki leri bisin nauk sing do makhoi sei satre music lo yon ki tare loina makpun mak sing artist su hingna bani oja ko jabari gi sork su yaw godor hingna bagi hai tare hingminna bagi hona bada koi amana bagi mapan tang hai batare akoi su loina amana bagi mapan tang mang hakte ne do mapan tang ibu do khoi hingminna bagi wakalonda pantuk jagada ba thorom ni so mayam pun mon hari ba nomai jing numit ki akhana ba thorom sida singer of the week be konjabari amadi omoni me hamne hena khambir omoni mera thagi sanare hai bi sei sakpi aduga numidang wairam se ga toba isai ga sakpa hai batare aduga
mathang adugi mathangi chayol da muk atopa saisakpa ani mu pudun laksa aduna madudagi lakpa kharaduna ko hona minasi yengsi kari gumba koi sida hena ka hena si na yorok tana koi sopana ba yoraba isai hairun koi thorum bok tong jore tumina dum leijage pawdo mayam pira ka da lithok sage aduga tawdabadi ade khaidam su ade lambi da chalaga sen ni rudu saru dona koi sumai to minasi mateng pa minasi mathangi ko lokha sage matam suloi selega sage hello hello taram roksari phone tàu giờ bây giờ bốc xe máy để cái đàn rồi mang ngang này sao? Taram lúc xưa giờ đàn rồi mà. Anh ông bữa sahi saji bữa sau anh ông bữa sahi lạc có gì đó sao na? Bốc xe máy area đó qua Hong Kong bao station làm mất thầm bị cái đó mất ta. Ông coi lại tên là thằng cái sao? Thằng cái giờ. Anh là làm ta bên ngoài làm đó ba. Trick park sau đó cái em tên lấy tre làm ngoài giờ đấy. Ado bu marak gì đó sao? Anh hay dân mà mất tăng đi. Coi cái sao cái cái nó sẽ transmitter sẽ dùng khá là cái gì radio lọc ta cũng ba diamond radio cũng chỉ đi xa cái tháp một cái mấy cái tiếng là tao phăng cái đấy sao mà xin mà điều à vậy ado mà coi ở đây cái tiếng là tao phăng cái đấy cái chỗ xa cái diamond TV cái radio và hong cái tiếng là tiếng là tao mà sẽ mung mà nung cái chung hao đi thang thang cái radio thang thang ta giờ làm nên sao cái gì cái này như là cả đó bộ số phàm mung đó bộ số tao bây giờ na nung ngay cái sao rồi sao cái tên mà Pukning cái Warol mà tăng ấy na phong tục cái sao cái nó bị radio lọc ta thì người ta đi nông trang đã coi thông gang đã các phụ thuộc cái web phẳng bây giờ cả ta thì người ta đi coi cái ISTB cái discussion award cũng ba, cái ISTB cái Manipuri Papung mà phần cái đó sao? Rồi. Ado ta phẳng giờ mà sao? Rồi. Ado hậu dịch thì coi đi cái nó TV show lại giờ bên nào? Ai bảo program đó yar cái đi sao cái mà tâm budi phẳng mà rồi, cái nó chỉ là timing cái nó chỉ là mà punching để chặt bên nào đó yar cái đi ado cái anh đi đằng đi, đằng ra phẳng cái 합친 비보다 그냥 까이게 되게 하고 아야바 로고 마상이 아야바 로르가 또고도 타보니 아도네 야라가 디도 마땅 짜나 좀 마땅이 마땅이라 도 자파는 미네시 하우지 마케디 에코이나 레저로 그수고 헥타 코이나 코시라시 또르부 야다면 레미 마포트 마사이니나 고 했다 상게 아야바 비럭 마상이 aduh yang jage sum kari lagi habi tu ko diamond radio la ko se yar ga sa masi yamna nungai ra yar ga 24 hour service to bi ra ga de mo hin nungai ra ni sa wa hong radio na tapio ai ga wa hong radio hai ba sa ai ko ga di station ga yam nak la ram ni yam nungai ra sa thank you mayam sogot pio dong ge lekai gi mingchat ni hai tare no bok se mai de kari lei sikhong de kari lei har ga di radio ma lei har ma saktal ka dorin manipur miyam da si pro mayam sogot pio nung si bio hai tare thank you sir thank you sir Chari. Hello. Hello. Taram nuk sari mingalai fang habi si. Han ba maktada sarbu kai khunna ba utari phone tau jarak le ba ai lai manai dagi ko jama sani sa. Taram nuk sari tapu kari wa fam habi ningo. Sargi inspector te ai su loi na nungai jare ta ba da loi na pe le duga huji sarna haibi ki ba khogi isai haibi ki ba da. Aduna karamba matam dano tang do ai kyang kana makok te ka hogdre ba lang liba mathangi nomajing numit hai betare nomajing numit ki numidang pung taret makai taret swai degi hai tare aduna pisanu ja kamai to bono mayam sa kari hai leite ngam jaba dum lupa mangatra dum bibi be kem kai leite singai hai ba kesu leite thodokpa adu sargi GP number dum tang pibiro ai su khunga pagi khara dum mateng tok janinge haba yam draga su ko tha aduga horen adum pibiro GP ta sargi duma aduga khoigi ngahan haibi khiba khoigi isa na hayeng dai khiraba kanda isa gi passing je donate to biram bagi do sa aduna khoigi doctor da sakka dori bra adu san adum tak haibiro adu khangning ba hai tare khoi sa jo hayeng adum ai koi ka thok taram le khalle ba madu program ama khana ba nong ma tok jara ke adu dai da dum tanar si doctor da chaklaga registration taw bo khot pagi matang ama lei amuk tang hai tare du magi khudong saba lei haksangi part khara dum ka thok charam ge haiba adum lei ba haksang punamak loina ka thok ke haiba su lei ba makhan se ko adu makhan du mayam du manung du da ama da dum to bi ro se ba pulap ka thok pasina
ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯇꯝꯕꯁꯤꯡꯅ ꯇꯝꯍꯧꯅꯕꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯈꯔꯅ ꯑꯩꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤ ꯀꯠꯊꯣꯛꯄ ꯃꯁꯤ ꯃꯤꯠꯁꯤ ꯀꯠꯊꯣꯛꯑꯃꯒ ꯑꯩꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯃꯤꯠꯁꯤ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯍꯤꯡꯅ ꯂꯩꯕ ꯍꯥꯔꯠ ꯈꯔ ꯃꯥꯅ ꯂꯦꯞꯈ꯭ꯔꯒꯁꯨ ꯀꯤꯗꯅꯤ ꯀꯨꯏꯅ ꯍꯤꯡꯅ ꯂꯩꯍꯧꯕ ꯉꯝꯕ ꯂꯤꯚꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯐꯕ ꯁꯣꯛꯇꯕ ꯀꯤꯗꯅꯤ ꯁꯣꯛꯇꯕ ꯂꯤꯚꯔ ꯁꯣꯛꯇꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯂꯤꯚꯔꯁꯤꯅ ꯌꯥꯝ ꯂꯧꯅꯔꯤꯁꯦ ꯑꯗꯨꯅ ꯂꯤꯚꯔꯁꯤꯗꯤ ꯂꯤꯚꯔ ꯑꯃꯅ ꯀꯝꯕ ꯉꯝꯕꯁꯤ ꯃꯤ ꯑꯃꯈꯛꯇ ꯅꯠꯇꯦꯕ ꯂꯤꯚꯔꯗꯨꯗꯤ ꯂꯤꯚꯔ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯂꯧꯔꯒ ꯃꯥꯅ ꯃꯤ ꯑꯃ ꯀꯟꯕ ꯃꯆꯦꯠ ꯑꯃꯅ ꯃꯤ ꯑꯃ ꯉꯝꯃꯤ ꯃꯆꯦꯠ ꯑꯃꯅ ꯃꯤ ꯉꯝꯃꯤ ꯃꯥꯗꯤ ꯐꯅꯌꯥꯝ ꯉꯝꯃꯦꯕ ꯀꯤꯗꯅꯤꯅ ꯃꯤ ꯑꯅꯤ ꯉꯝꯃꯦ ꯀꯤꯗꯅꯤ ꯑꯅꯤꯅ ꯉꯝꯃꯦ ꯃꯤꯠ ꯑꯅꯤꯅ ꯁꯤꯗꯒꯤ ꯀꯣꯔꯅꯤꯌꯥ ꯑꯅꯤ ꯂꯧꯔꯀꯥꯟꯗ ꯃꯤꯠ ꯎꯍꯧꯗꯕ ꯀꯣꯔꯅꯤꯌꯥꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯛꯑꯒ ꯂꯩꯕ ꯃꯅꯨꯡꯗꯤ ꯀꯔꯥ ꯍꯦꯟꯅ ꯁꯤꯡꯂꯤ ꯄꯨꯝꯗꯕ ꯃꯤ ꯂꯩꯔꯒꯗꯤ ꯀꯣꯔꯅꯤꯌꯥ ꯈꯛꯇꯪ ꯐꯦꯜ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯁꯤꯟꯖꯜꯂꯀꯥꯟꯗ ꯃꯥꯅ ꯃꯃꯤꯠꯇꯨ ꯎꯕ ꯉꯝꯖꯩꯌꯦꯕ ꯅꯥ ꯑꯃꯈꯛꯇꯪ ꯍꯥꯞꯄꯁꯨ ꯅꯥ ꯑꯃꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯒꯤ ꯑꯃ ꯃꯉꯥꯟ ꯂꯣꯏꯅ ꯎꯒꯗꯧꯔꯤꯅꯤ ꯍꯥꯏꯖꯔꯤꯕꯀꯣ anyway ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯑꯗꯨꯒꯤ ꯇꯣꯄꯤꯛ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯗꯣꯛꯇꯔꯁꯤꯡ ꯈꯔ ꯎꯅꯖꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃꯗ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯍꯣꯠꯅꯕꯤꯔꯣ ꯁꯥꯔꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯕꯤꯔꯤꯕ ꯑꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯩꯈꯣꯏ ꯄꯨꯈꯠꯄꯤꯔꯤꯕ ꯐꯖꯕ ꯈꯨꯟꯉꯥꯛꯄꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯣ ꯍꯣꯔꯦꯟ ꯖꯤꯄꯦ ꯑꯗꯨꯝ ꯀꯥꯞꯄꯤꯔꯛꯑꯣ ꯁꯥꯔ ꯀꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯑꯩ ꯃꯈꯥ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯃꯅꯤ ꯑꯩ ꯂꯧꯈꯠꯆꯒꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯤ ꯈꯨꯟꯉꯥꯛꯄꯒꯤ ꯍꯥꯏꯐꯦꯠ ꯄꯟꯖꯔꯨꯕꯗ ꯈꯨꯟꯉꯥꯛꯄꯒꯤ ꯁꯦꯜ ꯑꯃꯅꯤ ꯄꯥꯡꯕ ꯍꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦꯡ ꯕꯦꯛ ꯑꯃꯗ ꯂꯨꯄꯥ 1,100 something ꯈꯔ ꯄꯤꯔꯝꯕꯗꯣ 2,200 ꯌꯧꯁꯟꯈꯤꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯌꯥ ꯄ꯭ꯔꯥꯏꯁ ꯂꯩꯔꯕꯒꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯄ꯭ꯔꯥꯏꯁ ꯑꯅꯧꯕ ꯈꯪꯗꯦ ꯑꯩꯅ ꯃꯔꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯗ꯭ꯔꯤꯉꯩꯒꯤ ꯈꯨꯟꯉꯥꯛꯄꯒꯤ ꯆꯠꯆꯕꯗꯣ ꯑꯩꯅ ꯋꯥꯟꯕ ꯆꯦꯡꯁꯤ ꯕꯦꯛꯇ ꯂꯨꯄꯥ 2,350 ꯁꯨꯃꯥꯏꯅ ꯄꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯁꯔꯥꯡꯊꯦꯝ ꯏꯆꯜꯁꯨ ꯗꯥꯏꯃꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯥ ꯈꯨꯗꯤꯡꯃꯛꯀꯤ ꯏꯆꯜꯅ ꯄꯥꯡꯗꯕꯁꯤ ꯂꯩꯇꯦ ꯑꯗꯨꯅ ꯆꯩꯔꯥꯎꯕ ꯂꯥꯛꯁꯤꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯣ ꯏꯆꯜ ꯑꯩꯈꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯀꯩꯁꯨ ꯄꯥꯡꯕ ꯉꯝꯗꯦ ꯏꯆꯜ ꯈꯣꯏ ꯃꯌꯥꯝꯅ ꯄꯥꯡꯕꯤꯕ ꯑꯗ ꯋꯥꯔꯕ ꯃꯇꯝꯗ ꯂꯥꯟ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯆꯜꯅ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡ ꯀꯥꯎꯗꯦ ꯑꯗꯣ ꯉꯔꯥꯡꯁꯨ ꯂꯨꯄꯥ 5,000 ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯥꯟꯅ ꯑꯦꯁꯤꯗꯨ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯝꯕꯗꯨ ꯑꯁꯣꯝꯒꯤ ꯇꯌꯥꯏ ꯁꯥꯟꯅꯕ ꯔꯨꯝꯁꯤꯅ ꯑꯃꯨꯛ ꯑꯦꯁꯤꯁꯤ ꯑꯃꯨꯛ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯁꯣꯝ ꯂꯩꯔꯀꯥꯟꯗ ꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯂꯩꯇꯕꯗꯨ ꯃꯦꯗꯝ ꯅꯟꯗꯤꯅꯤ ꯏꯆꯦ ꯀꯨꯟꯖꯔꯥꯅꯤ ꯂꯣꯏꯅꯅ ꯃꯦꯗꯝ ꯁꯔꯣꯕꯂꯥ ꯃꯈꯣꯏꯅ ꯄꯤꯕꯤꯕ ꯁꯦꯟꯐꯝꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯥꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯆꯜ ꯄꯤꯔꯥꯗꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯗꯤꯅꯥ ꯑꯣꯏꯅꯥꯝ ꯂꯨꯄꯥ 500 ꯑꯋꯥ ꯑꯅꯥꯒꯤꯅ ꯍꯥꯏꯕꯤꯔꯛꯏ ꯑꯋꯥ ꯑꯅꯥꯁꯦ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯒꯦ ꯗꯤꯅꯥ ꯑꯣꯏꯅꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣꯝꯒꯤꯁꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯆꯥꯟ ꯔꯥꯁ ꯂꯥꯛꯑꯝꯕꯒꯤꯗꯃꯛ ꯉꯔꯥꯡ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯄꯗ ꯉꯔꯥꯡ ꯑꯩ ꯂꯥꯎꯊꯣꯛꯄꯗ ꯆꯤꯊꯖꯧꯕꯅꯤ ꯁꯤꯃ ꯑꯗꯨꯒ ꯃꯦꯗꯝ ꯂꯇꯥ ꯈꯨꯟꯉꯥꯛꯄꯁꯤꯡꯒꯤ ꯂꯨꯄꯥ 100 ꯄꯤꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯃꯛꯅꯤ ꯑꯗꯣꯝꯒꯤ ꯍꯨꯃꯥꯡꯃꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯒꯤ ꯏꯔꯤꯛ ꯑꯃ ꯄꯤꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄꯁꯤꯡꯗ ꯁꯣꯏꯗꯅ ꯌꯧꯍꯟꯖꯒꯦ ꯕꯤꯃꯣꯂꯥ ꯋꯥꯏꯈꯣꯝ ꯃꯦꯗꯝ ꯊꯥꯒꯠꯆꯔꯤ ꯂꯨꯄꯥ 100ꯁꯤ ꯑꯣꯖꯥ ꯔꯥꯁ ꯂꯥꯛꯈꯤꯕꯗꯨꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯀꯩꯀꯩ ꯑꯇꯩ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯄꯤꯕꯤꯔꯛꯄꯅꯤ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯕꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯔꯥꯁ ꯂꯥꯛꯈꯤꯕꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯂꯥꯎꯊꯣꯛꯄꯗ ꯆꯤꯊꯖꯧꯕꯅꯤ ꯋꯥꯏꯈꯣꯝ ꯊꯣꯏꯕꯤ ꯊꯥꯒꯠꯆꯔꯤ ꯍꯟꯅꯅ ꯑꯣꯖꯥ ꯔꯥꯁ ꯂꯥꯛꯈꯤꯕꯒꯤ ꯂꯨꯄꯥ 100 ꯄꯤꯕꯤꯔꯛꯈꯤꯕꯅꯤ ꯉꯔꯥꯡ ꯑꯗꯨ ꯌꯧꯖꯔꯦ ꯃꯁꯤꯒꯤꯗꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥ ꯁꯨꯃꯣꯔꯖꯤꯠ ꯑꯃꯗꯤ ꯇꯦꯃꯥ ꯁꯥꯟꯇꯤ ꯊꯥꯒꯠꯆꯔꯤ ꯈꯨꯟꯉꯥꯛꯄꯒꯤꯗꯃꯛ ꯂꯨꯄꯥ 1,000 ꯊꯧꯔꯝꯁꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯀꯥꯟꯗ ꯂꯨꯄꯥ 1,000 ꯄꯤꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯄꯤꯕꯤꯔꯛꯂꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯤꯡ ꯈꯨꯕꯥꯛ ꯈꯧꯅ ꯈꯨꯕꯤꯁꯤ ꯃꯌꯥꯝ ꯊꯝꯁꯞ ꯇꯧꯕꯤꯌꯨ ꯑꯗꯣꯝꯅ ꯄꯥꯡꯉꯤ ꯑꯃꯁꯨꯡ ꯄꯥꯡꯗꯦ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯀꯔꯤꯝꯇ ꯂꯩꯕꯤꯒꯅꯨ ꯇꯉꯥꯏꯐꯗꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯒꯤ ꯆꯦꯡ ꯕꯦꯛ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯪꯈ꯭ꯔꯦꯕ ꯆꯦꯡ ꯕꯦꯛ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯈꯟꯕꯤꯔꯣ ꯑꯗꯨꯝ ꯃꯗꯨꯗ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡ ꯑꯂꯨ ꯍꯩꯔꯨ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯂꯞ ꯃꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯨꯁꯤ ꯅꯣꯡꯃ ꯑꯁꯪꯕ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯈꯨꯟꯉꯥꯛꯄꯁꯤꯡ ꯈꯨꯟꯉꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯆꯥꯔꯤꯕꯅꯤ ꯃꯈꯣꯏ ꯇꯣꯂꯣꯞ ꯐꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯂꯩꯔꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯑꯇꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯂꯩꯔꯤꯅꯤ ꯏꯃꯥ ꯂꯩꯔꯤꯅꯤ ꯂꯣꯏꯅꯕꯤ ꯂꯩꯕ ꯌꯥꯎꯏ ꯂꯩꯇꯕ ꯌꯥꯎꯏ ꯃꯆꯥ ꯃꯁꯨ ꯂꯩꯔꯤ ꯄꯨꯝꯅꯃꯛꯁꯦ ꯍꯨꯟꯇꯣꯛ ꯈꯨꯟꯉꯥꯛꯂꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯨꯅ ꯏꯁꯩ ꯁꯛꯇꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯂꯩꯕꯒꯤꯅꯤ ꯑꯗꯨꯅ ꯃꯆꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯦꯠ ꯋꯥꯟꯁ ꯑꯃꯨꯛꯇꯗ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯈꯖꯤꯛꯇꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯂꯣꯏꯁꯤꯟꯕꯒꯤ ꯑꯌꯥꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯂꯧꯖꯒꯦ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯊꯧꯔꯝꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯟꯅ ꯂꯩꯀꯥꯏ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯊꯪꯒꯤ ꯊꯧꯔꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯖꯦꯝꯁ ꯍꯩꯒꯨꯖꯝꯅ ꯈꯨꯔꯨꯝꯖꯔꯤ ꯇꯦꯛ ꯀꯦꯌꯔ
Hangdukchari, Ayush Healing Point, Armani Building Pakang Lapam Pareng, Kaksin Kunyai Lekai. Mapam masida Ayush ki laing bagi khudong saba phangbiragani. Loinana, makal khudimaki therapy tobagi khudong saba su phangbigani. Therapy makal singa dudi homeopathic consultation, yoga and naturopathic consultation, Ayush medicine, acupuncture, massage therapy, yoga therapy, steam bath, ultrasound therapy, interferential therapy, infrared therapy, vibromassage, back therapy, weight loss therapy, asina sima makal kaya gi therapy sing phangbigan. Loinana liver gi anaba amadi kidney da nung leiba amadi tonsillitis, skin gi problem loinana. Nupi gi anaba sing amadi anxiety stress, tumba yada masina singba sigi lahingi khudong saba pijari. Masi khakta natana allergic oiba, gout leiba, heart amadi masigi mari leinaba laina sing, diabetes amadi haksang gi weight hengatpa, tonga tonga laina kaya gi maram dasu tanabibe yagani. Ningtau kaba numit tagi na thangja numit ki ayuk pung mapan tagi na pung ani fauba loinana. Nomaiju numit ayuk pung nipan tagi na nungtil pung mari fauba gi Dr. Unabi bagi khudong saba phangbigan. Akopa marol gi dama 8413935890 loinana 6009968145. Ayush Healing Point, Cure with Care, Armani Building Pakang Lapam Pareng, Kaksin Kunyai Lekai. Nungairaba Paujel, New Era Higher Secondary School Thobalna, Hangdukchari, Chanakya IAS Academy, Delhi the Kwaidig Wana Maming Leraba, Chanakya IAS Academy, Imphal Dasu, Hangdukchari. A golden opportunity for the students of graduation first year and above. Loinana, Matokramna IAS exam crack Togadagi Haiba Asigi Matanga, pre-seminar Ama Pangtuk Chagadori. Panjariba seminar Asida, founder chairman, Chanakya IAS Academy gi, a success guru, aka Misra. Lakliba April gi tang taramanga English singani kungamari. Ayuk ki pung taramathu makhai tarakpa matamda, Chanakya IAS Academy, Imphal Center Asida, Pangthuk Chagadori. IAS first base ki damak, May gi tang tara 2024 dagi haujaragani. Registration open for regular and weekend pitches. Akak naba sit masing, ako pamarol gi damak call to you 690-990-7134. Amukahna 690-990-7134. Hen ako pamarol gi damak, Imphal Center gi oina South Babupara, near Babupara Durga Mandir, Airtel Building, Imphal West. Manipuri ihan hanbu oina offline coaching class ki khudong chaba leiraba, Delhi gi center digi expert leiraba faculty singi khudong chaba leiraba, advanced study material amadi test series program kaya ga loinana, Delhi center digi expert leiraba team kaya ga loinana, interactive orientation session thamjagadaba, state of art classroom gi facilities kaya leiraba amadi library gi facility leiraba, mafam asida adom adom na khudong chaba silobiyo, Chanakya IAS Academy, now also in Imphal. Hui macha ani kha mangkhre. Hui ani asi Labrador haina khangnaba aduguma hui aduni. Hui asi gi machu amana amubani, amana ngangap toba machuni. Hau kebe April gi tang taruki nungthil gi pong ohum taba matamdagi hui asi thiba khangdabani. Hui asi gi mapuna wangjing wangkhai thiam leirakdagi Thaunaujam Nehru gini. Maki mobile number 8730090105. Amukahna 8730090105. Hariba number sida kanagumagi imungda sangsin badagi Fajin punsin biba leirabasu soidana pau pibiu natraga Diamond TV da pau pibiu awaman soidana katchagani miyoibagi minungsi yengbiduna hui macha ani si thengna birabadi mapuda pau pibiu. Nungairaba Paujel, New Era Higher Secondary School Thobalna, High School Living Certificate Examination 2024 Thariba Mahiru Singda, Yaipa Paujel Pijari. Loinan Hoki Bachahi Kayadagi School Lesson Leptona Class 11 Science Ki Special Free Foundation Course Tobagumna. Handak Sahi ki Lakdiba, April ki Tang Tara, English Singani Kungamari Degi, Haujaragani. Ningtina Train Torbo Oza Singna, Subject Suna Haibadi, Physics, Chemistry, Biology, Mathematics, English Amadi, Computer Science na singba ayuk the subject ahum aduga nungthil the subject ahum nungtigi ayuk pung manga dagi haujagani arapa mafam dagi course asibu yawbini ba mahiroi singidama free boarding gi khudong sabasu pijari school asina haubudagi lepa leitana kosem loba higher secondary examination singda 4th 5th 12th 13th 14th 15th 17th loinana 18 amadi 20 rank putokpa ngamjakri pre coaching class asibu interest lebiba mahiroi singna pijari ba mobile number 8837040537 Loinana 7085247055 Amadi 9612915991
हारिबा नंबरसिंग असिदगी अकुप्पा मरोल नत्रगा स्कूल दे लेंबिरक्लगा खंबिबा यागनी पाउजेंजरिबा न्यू इरा हायर सेकेंडरी स्कूल थवा हांगदोकचरे मियाम की खुदोंग चाना नबगीदमा फिटनेस बीस चंगांगई उचेकोन नियर केएफसी फर्स्ट फ्लोर मफम असिदे एरोबिक जुम्बा अमदी योगा की क्लास अयुक अमदी नुमिदां वायरमदा तौजरी अयुक किना पुंग मंगा मखाई लोइनना नुमिदां वायरमगिना पुंग मरीदगी तौजरी लोइनना नोमाइजिंग खुदिंगी चही मरीदगी चही 15 फाउगी मनुंग दलेबा अंगांग सिंगी के-पॉप हिप हॉप फ्रीस्टाइल डांस अमसु अयुक पुंग मापनदगिना 13 नुंथिलगिना पुंग अनीदगिना पुंग मरी फाउबा हौजरगनी अंगांग सिंग असिदा क्लास तोबगी पांदमदी अंगांग सिंग असिदा कॉन्फिडेंस हेंगत हननबा अमदी अंगांग सिंग फोनदा नोमाइजिंग नुमित काहेना मतम मंगनबा असिना सिंग सिंग असि थादोक हनबा होनजबनी मफम असिदा अंगांग सिंग ममा मपा ओइबा सिंग यौहनबिदुना अंगांग सिंग लोकसिंग हेंगल हनबा मसा तिंजंग काइजंग दबा लोइना मफम असिदा ब्रेन की क्लास की खुदोंग चाब सिंगसु